ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯨꯝ ꯍꯣꯡꯂꯛꯄꯤ ꯏꯇꯩꯃ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯕꯨꯠ ꯁꯥꯟꯅꯕꯤ ꯏꯇꯩꯃ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯁꯤꯖꯟ 2 ꯑꯣꯏꯅ ꯄꯨꯊꯣꯛꯆꯕꯅꯤ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯨꯗꯨꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯨꯝ ꯍꯣꯡꯂꯛꯄꯤ ꯏꯇꯩꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯔꯥꯕꯦꯟꯖꯟ ꯃꯍꯥꯛ ꯆꯥ ꯀꯞ ꯑꯃ ꯊꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯨꯏꯄꯥꯗꯣ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯏꯄꯥꯅ ꯔꯥꯕꯦꯟꯖꯟꯗ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯊꯣꯛꯂꯤꯕꯁꯤꯕꯣ ꯑꯣꯐꯤꯁꯀ ꯑꯃꯠꯇ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯑꯩ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅꯦ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯍꯩꯃꯥ ꯉꯁꯤꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯂꯣ ꯑꯦ ꯀꯔꯤꯅꯣ ꯅꯪꯅ ꯅꯣꯡꯃꯥꯏꯖꯤꯡꯅꯦ ꯍꯥꯏꯔꯒ ꯄꯥꯈꯠꯄꯗꯧꯅ ꯇꯧꯔꯤꯕꯗꯨꯅ ꯑꯁ ꯑꯩꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯠꯀꯗꯕꯅꯤꯅꯦ ꯈꯣꯏꯔꯝꯃꯤꯗꯀꯣ ꯏꯕꯦꯝꯃ ꯈꯣꯏꯔꯝꯃꯤ ꯅꯪꯒꯤ ꯂꯥꯏꯁꯦ ꯂꯥꯏꯅ ꯆꯥꯟꯕ꯭ꯔꯥ ꯁꯨꯡꯆꯥꯟ ꯆꯥꯟꯗꯦ ꯑꯁ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯩ ꯏꯊꯟꯗꯒꯤ ꯅꯠꯇꯦ ꯑꯦ ꯑꯩꯒꯤꯁꯨ ꯌꯥꯎꯋꯦ ꯍꯥꯏꯅꯤꯡꯉꯤꯕ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ ꯑꯍꯣꯏ ꯑꯩꯅ ꯉꯔꯥꯡ ꯃꯈꯣꯏ ꯕꯕꯥꯗ ꯍꯥꯏꯖꯈꯤꯕꯗꯨꯕꯨ ꯀꯔꯤꯝꯇ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯕ꯭ꯔꯣ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣꯅꯦ ꯉꯔꯥꯡꯗꯤ ꯑꯩꯗꯤ ꯐꯨꯜꯗ ꯉꯥꯎꯁꯜꯂꯒ ꯂꯥꯛꯂꯕꯅꯤꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯕꯅꯤ ꯑꯁ ꯑꯩ ꯍꯥꯏꯖꯒꯦꯁꯦ ꯀꯔꯤꯅꯣ ꯃꯥꯅ ꯑꯩ ꯍꯥꯏꯖꯒꯦ ꯍꯥꯏꯔꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯕꯁꯤꯕꯣ ꯍꯣ ꯌꯦꯡꯗꯕ ꯌꯥꯗꯕ ꯉꯥꯏꯈꯣꯅꯦ ꯍꯟꯗꯛꯇ ꯅꯧꯅ ꯂꯥꯛꯄ ꯑꯁꯤꯒꯤ ꯀꯔꯤꯒꯤ ꯃꯃꯤꯡꯗꯨꯕꯣ ꯀꯅꯥꯅꯣꯅꯦ ꯍꯟꯗꯛꯀ ꯂꯧꯅ ꯂꯥꯛꯄ ꯍꯥꯏꯕꯕꯣ ꯍꯣ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕꯗꯨ ꯀꯔꯤ ꯁꯨꯔꯖꯤꯠꯇꯨꯔꯅꯦ ꯍꯣ ꯇꯥꯃꯣ ꯁꯨꯔꯖꯤꯠꯇꯣ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯀꯩꯅꯣꯃ ꯏꯇꯧ ꯇꯧꯏꯗ ꯃꯤꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯅꯦ ꯃꯗꯣ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯍꯩꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯅꯦ ꯑꯣ ꯇꯧꯔꯦꯗꯅ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯅꯤ ꯀꯣ ꯅꯨꯄꯤ ꯃꯋꯥ ꯆꯠꯄ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ ꯅꯣꯏ ꯃꯁꯦꯝ ꯅꯨꯡꯁꯤꯅꯗ꯭ꯔꯒ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯁꯦꯝ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯟꯕꯗꯣ ꯇꯧꯔꯛꯀꯅꯨꯅꯦ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯃꯈꯣꯏ ꯕꯕꯥꯁꯨ ꯊꯦꯡꯅꯔꯒ ꯈꯪꯗꯧꯅꯤ ꯀꯔꯤ ꯊꯦꯡꯅꯕ ꯍꯥꯏꯀꯣ ꯅꯪꯒꯤꯁꯤꯕꯨ ꯊꯦꯡꯅꯔꯕ ꯖꯥꯠꯂꯅꯦ ꯍꯣ ꯊꯦꯡꯅꯔꯤ ꯉꯍꯥꯟ ꯅꯣꯡꯃꯁꯨꯅꯦ ꯑꯩꯅꯅꯦ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯅꯦ ꯑꯁꯤꯒꯤ ꯀꯔꯤ ꯃꯃꯤꯡꯗꯣ ꯑꯣ ꯁꯨꯔꯖꯤꯠ ꯑꯣ ꯇꯥꯃꯣ ꯁꯨꯔꯖꯤꯠꯇꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗꯅꯦ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯄꯨꯈꯝꯗꯨꯗꯅꯦ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯒꯅꯦ ꯗꯨꯛ ꯊꯥꯡꯕꯩꯒ ꯀꯠꯂꯗꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒꯅꯦ ꯃꯁꯝ ꯃꯅꯥꯗꯣ ꯏꯐꯥ ꯐꯥꯔꯒꯅꯦ ꯑꯁ ꯌꯥꯝ ꯍꯩꯅꯗꯦꯗ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯅꯦ ꯃꯃꯥ ꯍꯩꯃꯥ ꯑꯩꯅ ꯑꯃꯨꯛ ꯃꯈꯣꯏ ꯕꯕꯥꯗ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯃꯆꯥꯗꯧꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯉꯥꯏꯈꯣ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯂꯥꯡꯅꯨ ꯑꯩꯅꯦ ꯃꯣꯏꯒꯤ ꯑꯁꯣꯝꯗ ꯇꯨꯃꯤꯟꯅ ꯑꯩ CCTV ꯀꯦꯃꯦꯔꯥ ꯑꯃ ꯑꯩ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏꯕꯗோ ꯑꯩ ꯌꯦꯡꯒꯦꯀꯣ ꯍꯣ ꯌꯦꯡꯕꯤꯌꯨ ꯑꯩꯗꯤꯅꯦ ꯉꯁꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯇꯕ ꯌꯥꯗꯦ ꯍꯣꯏꯅꯦ ꯅꯪꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯄꯗꯣ ꯑꯩ ꯊꯤꯡꯗꯦꯅꯦ ꯑꯁꯨꯝꯅ ꯔꯥꯕꯦꯟꯖꯟ ꯑꯃꯗꯤ ꯄꯨꯏꯄꯥꯗꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄꯨꯏꯄꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯔꯥꯕꯦꯟꯖꯟ ꯆꯥ ꯊꯛꯇꯨꯅ ꯑꯋꯥꯡ ꯊꯪꯕ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯨꯖꯤꯠꯀꯤ ꯂꯣꯏꯅꯕꯤ ꯑꯝꯕꯤꯀꯥꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯃꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯦꯟꯖꯟꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯍꯥꯏꯒꯨꯝꯗꯅ ꯃꯁꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕ ꯑꯃꯥꯏꯕꯤꯕꯨ ꯃꯥꯟꯁꯤꯜꯂꯛꯏꯅꯦ ꯐꯔꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯁꯤ ꯉꯁꯤ ꯐꯥꯎꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯑꯩ ꯉꯁꯤꯃꯛ ꯃꯤ ꯀꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯥꯕꯦꯟꯖꯟꯅ ꯐꯣꯟ ꯇꯧꯗꯨꯅ CCTV ꯀꯦꯃꯦꯔꯥ ꯄꯥꯟꯅꯕꯒꯤꯗꯃꯛꯇ ꯋꯥ ꯍꯩꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯄꯨꯏꯄꯥꯗꯣ ꯂꯥꯏꯁꯪꯗ ꯂꯥꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯂꯨꯔꯒ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯏꯕꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯄꯨꯏꯄꯥꯗ ꯌꯦꯡꯂꯒ ꯑꯟꯇꯤ ꯅꯪꯒꯤ ꯂꯦꯡꯖꯨꯝꯗ ꯂꯥꯏꯃꯨ ꯐꯝꯃꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯅꯣꯛꯏ
ꯄꯨꯏꯄꯥꯗꯣ ꯈꯔ ꯀꯤꯔꯒ ꯂꯩꯕꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯃꯍꯥꯛꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯅꯪꯗꯤ ꯎꯔꯣꯏꯌꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯄꯨꯏꯄꯥ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯤ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯔꯖꯥꯠꯂ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯄꯨꯏꯄꯥ ꯀꯔꯤ ꯇꯧꯔꯤꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯦꯟꯖꯟꯁꯨ ꯊꯣꯔꯛꯂꯤ ꯄꯨꯏꯄꯥꯅ ꯀꯩꯗꯧꯕ ꯂꯥꯛꯂꯝꯂꯤꯕꯅꯣ ꯃꯈꯣꯏꯁꯤꯡꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯥꯕꯦꯟꯖꯟꯅ ꯑꯩ CCTV ꯀꯦꯃꯦꯔꯥ ꯑꯃ ꯑꯩꯅ ꯐꯤꯠ ꯇꯧꯍꯜꯂꯝꯕꯅꯤꯗ ꯅꯪꯕꯨ ꯍꯜꯂꯛꯂꯕ꯭ꯔꯣ ꯍꯣꯏ ꯍꯜꯂꯛꯂꯦ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯃꯈꯣꯏ ꯕꯕꯥ ꯑꯩꯅꯅꯦ ꯂꯥꯏꯁꯪꯗꯒꯤ ꯊꯣꯛꯂꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯅꯦ ꯑꯩꯒꯤ ꯂꯦꯡꯖꯨꯝꯁꯤꯗ ꯂꯥꯏꯃꯨ ꯐꯝꯃꯦ ꯍꯥꯏꯔꯛꯏꯕ ꯀꯔꯥꯏꯅꯣ ꯂꯥꯏꯃꯨ ꯐꯝꯃꯦꯕꯣ ꯑꯩ ꯂꯧꯊꯒꯦ ꯑꯩ ꯇꯥꯛꯂꯧ ꯄꯥꯏ ꯂꯧꯊꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯕꯗꯨꯗ ꯄꯨꯏꯄꯥ ꯑꯃꯗꯤ ꯔꯥꯕꯦꯟꯖꯟꯗꯣ ꯅꯣꯛꯃꯤꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯕꯦꯟꯖꯟꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯣꯐꯤꯁꯀꯤ ꯆꯦ ꯆꯥꯡ ꯈꯔ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯁꯨꯔꯤ ꯄꯨꯏꯄꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯨꯔꯖꯤꯠꯇꯣ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯄꯨꯟꯗꯨꯅ ꯂꯩꯊꯣꯛꯂꯤ ꯁꯣꯝꯗꯅ ꯑꯝꯕꯤꯀꯥ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯇꯣꯝꯇ ꯈꯜꯂꯤ ꯃꯤꯔꯩꯕꯥꯛ ꯑꯁꯤꯗ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯥꯟꯅꯈꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯇꯝꯗꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯩꯅ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯇꯝꯂꯒ ꯑꯔꯦꯝꯕꯗ ꯁꯨꯝ ꯊꯥꯛꯇꯨꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯑꯗꯨꯅꯗꯤ ꯃꯣꯏꯁꯨ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕꯒꯨꯝ ꯃꯣꯏꯗꯁꯨ ꯑꯋꯥꯕ ꯄꯤꯒꯦ ꯑꯔꯨꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯟꯒꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝꯊꯪꯅꯕ ꯅꯨꯄꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯇꯧ ꯇꯧ ꯅꯨꯡꯁꯤꯔꯤꯔꯥ ꯅꯨꯡꯁꯤꯗ꯭ꯔꯤꯔꯥ ꯀꯤꯕꯒꯨꯝ ꯀꯔꯤꯒꯨꯝ ꯐꯩ ꯃꯁꯤꯗꯒꯤ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯝꯕꯤꯀꯥꯗꯣ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯑꯂꯨ ꯁꯣꯏꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯔꯖꯤꯠꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯅꯕ ꯍꯥꯏꯔꯤ ꯑꯝꯕꯤꯀꯥꯁꯨ ꯇꯥꯔꯗꯨꯅ ꯄꯔꯞ ꯊꯣꯔꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤ ꯁꯨꯔꯖꯤꯠꯇꯣ ꯌꯨ ꯉꯥꯎꯐꯤꯡ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯀꯔꯤꯅꯣ ꯌꯨꯒ ꯑꯃꯨꯛ ꯊꯛꯆꯤꯟꯕꯤꯔꯛꯏꯁꯤꯕꯣ ꯀꯩꯗꯧꯋꯦꯒꯦꯅꯦ ꯌꯨ ꯊꯛꯄꯕꯨ ꯀꯩꯗꯧꯋꯦꯒꯦ ꯁꯦ ꯆꯪꯉꯣꯁꯦ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯆꯥꯛꯄꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯊꯣꯡꯉꯤ ꯑꯗꯣ ꯁꯨꯃꯥꯏ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯇꯧꯗꯣꯏꯔꯣꯕ ꯀꯔꯤꯅꯣꯅꯦ ꯅꯪ ꯍꯥꯏꯗꯨꯕꯨ ꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤꯅꯦ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ ꯂꯥꯛꯑꯣꯁꯦ ꯑꯁꯨꯝꯅ ꯁꯨꯔꯖꯤꯠꯅ ꯑꯝꯕꯤꯀꯥꯕꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛ ꯊꯤꯔꯛꯅꯅꯕ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯀꯗꯥꯏꯗꯒꯤꯅꯣ ꯏꯟꯖꯥꯡ ꯐꯥꯎꯕ ꯊꯣꯡꯗ꯭ꯔꯤ ꯆꯥꯛꯇꯅꯤ ꯂꯣꯏꯕ ꯍꯥꯏꯗꯨꯅ ꯑꯝꯕꯤꯀꯥꯅ ꯁꯨꯔꯖꯤꯠꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯁꯨꯔꯖꯤꯠ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯐꯃꯨꯡꯗ ꯇꯨꯝꯂꯨꯒꯦ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯗꯣꯔꯛꯎ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯑꯝꯕꯤꯀꯥ ꯁꯨꯔꯖꯤꯠꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯃꯁꯥꯗ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯥꯛ ꯑꯗꯣ ꯑꯗꯨꯃꯛ ꯊꯣꯡꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯑꯝꯕꯤꯀꯥ ꯑꯃꯗꯤ ꯁꯨꯔꯖꯤꯠꯁꯨ ꯆꯥꯛ ꯆꯥꯔꯗꯨꯅ ꯇꯨꯝꯈ꯭ꯔꯤ ꯑꯗꯨꯒ ꯔꯥꯕꯦꯟꯖꯟ ꯑꯃꯗꯤ ꯄꯨꯏꯄꯥꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯑꯗꯨꯃꯛ ꯇꯨꯝꯅꯈ꯭ꯔꯤ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯗꯣ ꯏꯃꯨꯡꯗꯒꯤ ꯇꯞꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯄꯨꯈꯝ ꯑꯃꯗ ꯃꯍꯥꯛꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯈꯔ ꯁꯨꯞꯄ ꯂꯩ ꯆꯕꯨꯟ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯊꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯍꯧꯔꯛꯂꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯔꯥꯕꯦꯟꯖꯟ ꯑꯃꯗꯤ ꯄꯨꯏꯄꯥꯅꯁꯨ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯇꯧꯕ ꯊꯕꯛꯅꯤꯅ ꯃꯁꯤꯗꯒꯤꯗꯤ ꯑꯝꯕꯤꯀꯥꯅ ꯂꯥꯏꯑꯣꯟ ꯃꯊꯪ ꯁꯣꯜꯂꯗꯨꯅ ꯂꯥꯏ मथंग कौथोकप हौरक्ली हाइबगा तौबगा खुदक्ता अंबिकागी मनाक्ता लाइमु अदो लाक्ले मतमद लाइमु अदोना हायो अंबिका ngasi nangna ibu kari sinta pigedoribano nangna sinta piraktribase fanadi kuirene adumna hairapadu ambikana taw laimu ai ngasi dagi nangonda sinta ama piragi yemutu ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯆꯪꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯋꯥꯕ ꯄꯤꯌꯨ ꯐꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯑꯩ ꯇꯧꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯆꯥꯛꯊꯥꯛꯇꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯝꯕꯤꯀꯥꯅ ꯁꯣꯏꯔꯣꯏꯅꯦ ꯅꯪꯅ ꯍꯥꯏꯕ ꯊꯕꯛꯇ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯤꯗꯅ ꯇꯣꯛꯈ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯪꯁꯨ ꯇꯧꯒꯗꯕꯅꯤ ꯐꯔꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ असमना हायरमलगा लाइमु अदो मफम मदुदगी मांख्री मसिदगिदी राबेंजन अमदी पुइपाना तुमलिबा युम मदुदा लाक्तुना लाइमु अदुना
ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯔꯥꯕꯦꯟꯖꯟ ꯑꯃꯗꯤ ꯄꯨꯏꯄꯥ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯔꯨꯖꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯕꯒꯤ ꯏꯁꯤꯡ ꯇꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯨꯏꯄꯥꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯀꯅꯥꯅꯣꯅꯦ ꯋꯥꯁꯔꯨꯝꯗ ꯂꯩꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯅꯥꯀꯟꯗ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯔꯥꯕꯦꯟꯖꯟꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯏꯄꯥꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯁꯨꯝꯅ ꯇꯧꯗꯕꯅꯤ꯫ ꯑꯩꯕꯨ ꯀꯣꯜꯂꯤꯛ ꯆꯥꯝꯂꯒ ꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯝ ꯊꯝꯂꯝꯂꯕ ꯖꯥꯠꯂꯅꯦ? ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯨꯏꯄꯥꯗꯣ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯊꯪ ꯃꯊꯪ ꯃꯩ ꯊꯥꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯄꯨꯏꯄꯥꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯏꯁꯤꯡ ꯇꯥꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯥꯏꯅꯦ? ꯑꯁ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯆꯥꯛꯁꯪ ꯑꯗꯨꯒꯤ ꯃꯩꯗꯣ ꯃꯊꯪ ꯃꯊꯪ ꯑꯃꯨꯛ ꯃꯨꯊꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯂꯨꯗꯤ ꯑꯗꯨꯝ ꯃꯨꯊꯠꯂꯝꯃꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯑꯃ ꯏꯟꯅꯔꯛꯂꯤꯕ ꯑꯗꯨꯗꯤ ꯄꯨꯏꯄꯥꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛ ꯃꯩ ꯃꯊꯪ ꯃꯊꯪ ꯃꯨꯊꯠꯂꯒ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯀꯥ ꯌꯧꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯀꯥ ꯌꯧꯔꯛꯄ ꯑꯗꯨꯗ ꯔꯥꯕꯦꯟꯖꯟꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯏꯄꯥꯅ ꯀꯩꯗꯧꯔꯒꯦ? ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ? ꯑꯗꯨꯝꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯔꯥꯕꯦꯟꯖꯟ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯔꯥꯕꯦꯟꯖꯟꯒꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯄꯨꯏꯄꯥꯅ ꯎꯕ ꯅꯠꯇꯦ, ꯃꯃꯥꯏ ꯑꯗꯣ ꯑꯁꯣꯝꯗ ꯂꯩꯊꯣꯛꯂꯒ ꯐꯝꯕꯅꯤ꯫ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯪꯂꯛꯄꯗꯗꯤ ꯔꯥꯕꯦꯟꯖꯟꯒꯤ ꯇꯨꯡꯒꯤ ꯁꯔꯨꯛ ꯈꯛꯇꯅꯤ ꯎꯔꯤꯕ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯏꯄꯥꯅ ꯔꯥꯕꯦꯟꯖꯟꯒꯤ ꯃꯃꯥꯏꯔꯣꯝꯗ ꯑꯣꯟꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯔꯥꯕꯦꯟꯖꯟꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯏꯄꯥꯅ ꯀꯣꯛ ꯆꯠꯂꯒ ꯊꯛꯄ ꯌꯥꯕꯗꯨꯕꯨ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯥꯛꯁꯪꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯃꯍꯥꯛꯅ ꯀꯜꯂꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯆꯠꯅ ꯆꯠꯅ ꯈꯜꯂꯤ, ꯑꯁ ꯑꯩꯁꯤꯗꯤꯕ ꯀꯥ ꯃꯅꯨꯡꯗ ꯐꯤꯜꯇꯔ ꯂꯩꯕꯗꯨꯕꯨ ꯑꯗꯨꯗꯒꯤ ꯀꯣꯛ ꯇꯧꯕ ꯌꯥꯕꯗꯨꯕꯨ ꯆꯥꯛꯁꯪ ꯇꯥꯟꯅ ꯑꯃꯨꯛ ꯂꯥꯛꯏꯕꯅꯤꯅꯦ ꯑꯩꯁꯦ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯇꯛꯁꯤ ꯁꯣꯟꯖꯗꯨꯅ ꯂꯥꯛꯂꯒ ꯔꯥꯕꯦꯟꯖꯟꯗ ꯏꯁꯤꯡ ꯑꯗꯣ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯦꯟꯖꯟꯗꯤ ꯇꯨꯝꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯏꯄꯥꯅ ꯔꯥꯕꯦꯟꯖꯟꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯔꯥꯕꯦꯟꯖꯟ ꯁꯪꯗꯨꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯑꯃꯨꯛ ꯍꯧꯗꯣꯔꯛꯂꯤꯕꯁꯤꯅ? ꯄꯨꯏꯄꯥꯗꯣ ꯔꯥꯕꯦꯟꯖꯟꯒꯤ ꯋꯥꯍꯩ ꯑꯗꯨ తాꯕꯗ ꯏꯉꯛ ꯉꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯈꯣꯏ ꯕꯕꯥꯅ ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯊꯛꯀꯦ ꯂꯧꯔꯨꯆꯣ ꯍꯥꯏꯗꯅ ꯑꯩ ꯏꯁꯤꯡ ꯂꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯔꯥꯕꯦꯟꯖꯟ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯄꯨꯏꯄꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯇꯨꯝꯂꯒ ꯁꯨꯃꯛ ꯂꯩꯅ꯫ ꯃꯗꯨꯗ ꯄꯨꯏꯄꯥꯅ ꯑꯁ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯀꯣ, ꯇꯥꯃꯣꯅ ꯍꯧꯖꯤꯛꯇ ꯁꯤꯗ ꯐꯝꯂꯒ ꯂꯩꯍꯧꯔꯤꯗꯨꯗꯤ ꯑꯗꯨꯒ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯗꯤ꯫ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ꯫ ꯀꯗꯥꯏ ꯏꯁꯤꯡꯗꯣ ꯊꯛꯀꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯕꯦꯟꯖꯟꯅ ꯏꯁꯤꯡ ꯑꯗꯣ ꯊꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯦꯟꯖꯟꯅ ꯀꯔꯤꯅꯣ ꯅꯪꯒꯤ ꯏꯁꯤꯡ ꯑꯁꯤꯗꯤ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯇꯨꯡꯗ ꯄꯨꯏꯄꯥꯅ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛꯇ ꯑꯩꯅ ꯆꯥꯛꯈꯨꯝꯗꯒꯤ ꯄꯨꯔꯛꯄꯅꯦ꯫ ꯍꯩ ꯅꯪꯁꯨ ꯊꯛꯑꯒ ꯌꯦꯡꯉꯨꯅꯦ, ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯄꯤꯁꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯏꯄꯥꯅ ꯏꯁꯤꯡ ꯑꯗꯣ ꯊꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯏꯄꯥꯁꯨ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯋꯥꯊꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯏꯄꯥꯅ ꯀꯔꯤꯅꯣ ꯏꯁꯤꯡꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯅꯝꯊꯤꯔꯤꯕꯁꯤꯕꯣ? ꯏ ꯑꯄꯨꯝꯕ ꯃꯅꯝ ꯅꯝꯃꯦ ꯍꯥꯏꯕ꯫ ꯐꯔꯦꯁꯦ ꯑꯩꯅꯦ ꯀꯟꯇ꯭ꯔꯤꯛ ꯑꯃꯥꯏꯕ ꯑꯝꯇꯪ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯤ꯫ ꯇꯥꯟꯇ꯭ꯔꯤꯛ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯈꯔꯁꯨ ꯍꯥꯏꯔꯛꯈꯤꯕ ꯂꯩ꯫ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯑꯋꯥꯅ ꯈꯔ ꯇꯥꯒꯗꯧꯔꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯀꯌꯥ ꯊꯧꯁꯥꯔꯨꯗꯕꯒ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯨꯏꯄꯥꯅ ꯃꯈꯣꯏ ꯕꯕꯥꯒꯤꯅꯦ ꯇꯤꯟꯈꯦꯠ ꯂꯩꯈꯦꯠꯄꯁꯦ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤ꯫ ꯍꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯨꯝꯃꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯏꯄꯥꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯤ꯫ ꯔꯥꯕꯦꯟꯖꯟ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯔꯛꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯅꯍꯥꯟꯋꯥꯏꯗ ꯇꯥꯟꯇ꯭ꯔꯤꯛ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯆꯨꯝꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯈꯟꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯍꯤꯞꯊꯈꯤꯕꯒ ꯁꯣꯝꯗ ꯑꯝꯕꯤꯀꯥꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯂꯥꯛꯂꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯝꯕꯤꯀꯥꯗ ꯃꯍꯥꯛꯅ ꯇꯧꯔꯨꯕꯁꯤꯡ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯇꯨꯝꯐꯝ ꯈꯪꯍꯧꯗꯕꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯝꯕꯤꯀꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯆꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯝꯕꯤꯀꯥꯁꯨ ꯂꯥꯏꯃꯨ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯄꯤꯐꯝ ꯊꯣꯛꯄ
ꯆꯥꯛꯊꯥꯛ ꯑꯗꯣ ꯄꯤꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯆꯠꯍꯟꯈ꯭ꯔꯤ ꯑꯗꯨꯒ ꯑꯝꯕꯤꯀꯥꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯤ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯔꯥꯕꯦꯟꯖꯟ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯑꯣꯐꯤꯁ ꯉꯟꯅ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯔꯞ ꯂꯣꯏꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯨꯏꯄꯥꯅ ꯑꯣꯐꯤꯁ ꯆꯠꯄ ꯂꯥꯏꯔꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯉꯔꯥꯡ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯔꯥꯕꯦꯟꯖꯟꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯦꯟꯖꯟꯅ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯂꯝꯕꯤꯗ ꯑꯗꯨꯛ ꯊꯦꯡꯅꯕꯒꯤ ꯋꯥꯅꯤꯅꯦ ꯃꯌꯥꯝꯅ ꯃꯊꯪ ꯀꯔꯤꯅꯣ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯩꯒꯤꯁꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯨꯕꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯅ ꯊꯝꯃꯒ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ ꯑꯃꯥꯏꯕ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯧꯕ ꯅꯠꯇꯦꯅꯦ ꯑꯗꯣ ꯑꯗꯨꯒꯤ ꯑꯃꯥꯏꯕꯗꯨ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯑꯃ ꯊꯤꯁꯤ ꯍꯥꯏꯕ ꯍꯣꯏ ꯑꯩꯅꯦ ꯑꯣꯐꯤꯁꯇ ꯆꯠꯂꯨꯈꯤꯒꯦ ꯍꯜꯂꯛꯂꯒꯅꯦ ꯀꯔꯤꯅꯣꯗꯣ ꯈꯟꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯥꯕꯦꯟꯖꯟꯗꯣ ꯑꯣꯐꯤꯁ ꯂꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯄꯨꯏꯄꯥ ꯏꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ ꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ ꯁꯨꯔꯖꯤꯠꯇꯣ ꯃꯍꯥꯛꯁꯨ ꯑꯣꯐꯤꯁ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯣꯐꯤꯁꯇ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯑꯝꯕꯤꯀꯥ ꯃꯇꯣꯝꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯏ ꯃꯁꯤꯗꯒꯤꯗꯤ ꯑꯝꯕꯤꯀꯥ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯍꯟꯖꯔꯛꯇ꯭ꯔꯗꯨꯅ ꯌꯨꯝꯊꯪꯅꯔꯤꯕ ꯄꯨꯏꯄꯥ ꯍꯣꯏꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯨꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯨꯏꯄꯥ ꯍꯣꯏꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯑꯝꯕꯤꯀꯥꯅ ꯂꯥꯛꯂꯒ ꯄꯨꯏꯄꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯄꯨꯏꯄꯥꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯑꯝꯕꯤꯀꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯄꯨꯏꯄꯥꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯆꯨꯝꯅ ꯁꯨꯝ ꯌꯨꯝꯊꯪꯅꯔꯕꯅꯤꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄ ꯑꯗꯨꯝꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯂꯀꯛ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯏꯄꯥꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯛꯈꯪꯅꯕ ꯑꯣꯏꯅ ꯆꯪꯉꯛꯑꯣ ꯏꯃꯨꯡꯗ ꯍꯩ ꯃꯍꯤ ꯊꯛꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯝꯕꯤꯀꯥꯕꯨ ꯄꯨꯏꯄꯥꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯍꯩ ꯃꯍꯤ ꯄꯤꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯄꯨꯏꯄꯥꯗ ꯅꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯦꯗ ꯅꯈꯣꯏ ꯁꯤꯗꯒ ꯂꯩꯔꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯗꯧꯅꯤ ꯌꯨꯝꯁꯤꯕꯨ ꯅꯈꯣꯏꯒꯤꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯄꯨꯏꯄꯥꯅ ꯍꯣꯏ ꯃꯥꯅꯦ ꯄꯩꯁꯥ ꯄꯤꯔꯒ ꯂꯩꯕꯅꯤꯗ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯌꯨꯝꯁꯤꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯌꯨꯝ ꯑꯁꯤꯅ ꯆꯥꯎꯕꯒ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯒ ꯆꯠꯅꯗꯦꯅꯦ ꯂꯥꯏ ꯇꯤꯟꯒ ꯌꯥꯝ ꯇꯝꯅꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯄꯨꯏꯄꯥꯅ ꯏꯆꯦꯗꯤ ꯀꯔꯝꯅ ꯈꯪꯉꯤꯕ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯝꯕꯤꯀꯥ ꯈꯨꯐꯝ ꯈꯪꯗꯦ ꯂꯀꯛ ꯇꯧꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗꯗꯤꯅꯦ ꯌꯨꯝꯅ ꯆꯥꯎꯔꯒ ꯃꯤꯅ ꯋꯥꯠꯄꯁꯤ ꯂꯥꯏ ꯇꯤꯟ ꯊꯣꯛꯏ ꯇꯝꯅꯩꯌꯦꯅ ꯍꯥꯏꯅꯕ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯇꯧꯕ꯭ꯔꯅꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯄꯨꯏꯄꯥꯅ ꯍꯣꯏ ꯏꯆꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯔꯤꯃꯇ ꯇꯧꯗꯦ ꯏꯆꯦ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤꯗꯤꯅꯦ ꯌꯨꯝꯁꯤꯗ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯇꯧꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯝꯕꯤꯀꯥꯅ ꯀꯔꯤ ꯑꯩꯈꯣꯏ ꯂꯥꯛꯄꯗꯒꯤ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯄꯨꯏꯄꯥꯗꯣ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯆꯦ ꯍꯩ ꯃꯍꯤ ꯊꯛꯆꯟꯕꯤꯌꯣ ꯇꯧꯅꯔꯤꯕ ꯑꯅꯤꯗꯣ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯕ ꯅꯠꯇꯦ ꯑꯃꯅꯁꯨ ꯑꯃꯅ ꯇꯧꯕ ꯊꯕꯛꯇꯣ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯅꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯣ ꯁꯣꯏꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯗꯨꯅ ꯍꯥꯏꯗꯣꯛꯂꯨꯔꯒꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯀꯤꯕ ꯐꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯅꯈꯣꯏꯗ ꯂꯥꯏ ꯐꯠꯇꯕ ꯇꯝꯅꯩ ꯍꯥꯏꯔꯕ ꯍꯣꯏ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯗꯤ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯕꯗꯤ ꯌꯥꯔꯔꯣꯏ ꯏꯆꯦ ꯃꯈꯣꯏ ꯕꯕꯥꯗꯅꯦ ꯑꯩꯅ ꯂꯥꯏ ꯑꯃ ꯌꯦꯡꯊꯣꯛꯁꯤ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯣꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ ꯇꯥꯟꯅꯒꯦꯗꯅ ꯍꯥꯏꯔꯛꯄꯅꯤ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯗꯨꯝꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯂꯕꯒꯤ ꯇꯨꯡꯗ ꯑꯝꯕꯤꯀꯥ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯈꯜꯂꯤ ꯃꯈꯣꯏꯁꯨ ꯑꯃꯥꯏꯕ ꯇꯥꯟꯅꯕ ꯍꯧꯈ꯭ꯔꯕ ꯐꯩ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯔꯥꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯒꯠꯄ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯝꯕꯤꯀꯥ ꯃꯍꯥꯛ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯃꯈꯥ ꯆꯠꯊꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈꯤ ꯄꯨꯏꯄꯥꯗꯣ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯏꯃꯨꯡ ꯑꯗꯨꯗ ꯇꯤꯚꯤ ꯑꯃꯨꯛ ꯌꯦꯡ ꯑꯃꯃꯨꯛ ꯇꯧ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗꯒꯤꯗꯤ ꯃꯍꯥꯛ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯉꯔꯥꯡꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨꯗ ꯀꯔꯤ ꯃꯃꯤ ꯇꯥꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ CCTV ꯐꯨꯇꯦꯖ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯝꯕꯤꯀꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯊꯣꯛꯈ꯭ꯔꯒ ꯀꯔꯤꯅꯣ ꯑꯃ ꯇꯧꯈꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ
ꯑꯗꯨꯕꯨ ꯂꯩꯁꯤꯡ ꯑꯗꯨꯅ ꯈꯟꯖꯟꯈꯤꯕꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯨꯏꯄꯥꯅ ꯈꯜꯂꯤ, ꯃꯍꯥꯛꯅ ꯑꯁꯤꯗ ꯙꯨꯞ ꯀꯦꯟꯗꯜ ꯆꯨꯈꯠꯂꯒ ꯆꯠꯈꯤꯕ ꯃꯇꯝ ꯑꯁꯤꯒ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯇꯧꯔꯛꯂꯤꯕ ꯃꯇꯝ ꯑꯗꯨꯒꯗꯤ ꯆꯠꯅꯩꯁꯦ꯫ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯖꯥꯠꯂꯅꯦ꯫ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯁꯣꯏꯗꯅ ꯆꯨꯝꯒꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯊꯃꯣꯏꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯈꯤ꯫ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯃꯍꯥꯛꯅ ꯋꯥꯈꯠꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯋꯥꯈꯜꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ꯫ ꯄꯨꯏꯄꯥꯒꯤ ꯃꯄꯨꯔꯣꯏꯕ ꯔꯥꯕꯦꯟꯖꯟꯗꯣ ꯑꯣꯐꯤꯁꯇꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯍꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯣꯕꯦ ꯍꯣꯕꯦ ꯍꯜꯂꯛꯄꯗ ꯃꯍꯥꯛ ꯉꯁꯥꯏ ꯄꯨꯏꯄꯥꯅ ꯍꯥꯏꯔꯛꯈꯤꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯋꯥꯔꯤ ꯑꯗꯣ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯟꯗꯤꯔ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯟꯗꯤꯔ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯃꯅ, ꯀꯩꯗꯧꯔꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯑꯃꯥꯏꯕ ꯍꯩꯕ ꯑꯃ ꯂꯩꯒꯗ꯭ꯔꯥ ꯍꯪꯂꯤꯕꯁꯤꯕꯣ? ꯁꯨꯝꯗꯧꯕꯅꯤ, ꯑꯩꯒꯤ ꯌꯨꯝꯗꯣ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯇꯝꯅꯕꯒꯨꯝꯕ ꯑꯃ ꯇꯧꯕ ꯑꯗꯨꯒꯤ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯍꯪꯖꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯔꯥ? ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯏꯕꯨꯡꯉꯣ, ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯕꯦꯟꯖꯟꯅ, ꯃꯁꯤꯒꯤ ꯃꯤꯁꯤꯕꯨ ꯑꯃꯥꯏꯕꯅꯦꯁꯨ ꯈꯪꯗꯦ ꯑꯃꯅꯦꯁꯨ ꯈꯪꯗꯦ, ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ? ꯌꯥꯔꯅꯤꯗ, ꯉꯁꯤꯒꯤ ꯅꯠꯇꯦꯗ, ꯑꯩ ꯃꯇꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯗꯣ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯂꯩꯔꯒꯗꯤ ꯑꯗꯨ ꯑꯣꯏꯅ ꯄꯥꯝꯖꯩꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯥꯕꯦꯟꯖꯟ ꯑꯃꯨꯛ ꯂꯥꯏꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ, ꯃꯥꯒꯤꯁꯤ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕꯅꯤꯅꯦ꯫ ꯐꯩ, ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ, ꯒꯨꯔꯨꯖꯤ, ꯀꯔꯤ ꯇꯧꯕꯤꯔꯕꯒꯦ? ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕꯗꯨꯕꯨ? ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯅꯗꯤ ꯈꯪꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯏꯟꯅꯔꯤꯕꯁꯤ ꯑꯩꯅꯗꯤ ꯎꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯒꯨꯔꯨꯖꯤ, ꯃꯍꯥꯛꯅ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨꯕꯨ? ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯐꯠꯇꯕ ꯇꯝꯅꯔꯤ, ꯇꯥꯟꯊꯣꯛꯅꯅꯕ ꯑꯃꯥꯏꯕ ꯑꯃ ꯊꯤꯕ ꯂꯥꯛꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯒꯨꯔꯨꯖꯤꯅ ꯏꯂꯥꯏ ꯂꯥꯏꯕ ꯄꯣꯠꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯕꯨ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯅꯗꯤ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯐꯔꯦ ꯒꯨꯔꯨꯖꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯅ ꯒꯨꯔꯨꯖꯤꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ꯫ ꯐꯔꯦ꯫ ꯑꯁꯨꯝꯅ ꯁꯦꯕꯣꯛ ꯑꯃꯗꯤ ꯒꯨꯔꯨ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯕꯦꯟꯖꯟꯗꯣ ꯃꯌꯨꯝꯂꯣꯝꯗ ꯒꯥꯔꯤ ꯑꯗꯣ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯏꯄꯥꯗꯣ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯕꯗꯨꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯔꯥꯕꯦꯟꯖꯟꯕꯨ ꯇꯔꯥꯝ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯦꯟꯖꯟꯅ ꯁꯣꯐꯥꯗꯒꯤ ꯐꯝꯊꯕꯒ ꯄꯨꯏꯄꯥꯅ, ꯀꯃꯥꯏ ꯇꯧꯔꯒꯦ, ꯑꯃꯥꯏꯕꯗꯨ ꯍꯥꯏꯅꯔꯝꯂꯕ꯭ꯔꯕ? ꯄꯨꯏꯄꯥ, ꯅꯪꯕꯨ ꯉꯥꯏꯍꯥꯛꯇꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈꯣꯗꯅ, ꯑꯩꯁꯤ ꯁꯣꯔꯁꯦ ꯑꯃꯨꯛꯇꯗꯤ ꯁꯥꯡꯅ ꯍꯣꯟꯗꯣꯛꯈꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯁꯤꯜꯂꯛꯏꯕꯗꯨꯕꯨ? ꯁꯤꯔꯤꯌꯁ ꯑꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯣ ꯃꯔꯝꯗꯣ ꯍꯥꯏꯌꯣꯏꯕ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯅ ꯉꯁꯥꯏ CCTV ꯐꯨꯇꯦꯖꯇꯨꯗ ꯌꯦꯡꯕ ꯃꯇꯝꯗꯅꯦ, ꯉꯁꯥꯏꯒꯤ ꯑꯁꯣꯝꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯅꯨꯄꯤꯗꯣ, ꯑꯗꯨꯗꯣ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯌꯥꯎꯔꯝꯃꯦ ꯍꯥꯏꯕ꯫ ꯉꯥꯏꯈꯣꯅꯦ, ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯔꯝꯅ ꯌꯦꯡꯉꯨꯔꯤꯕ? ꯀꯗꯥꯏ, ꯑꯩꯁꯨ ꯌꯦꯡꯒꯦꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯕꯦꯟꯖꯟ ꯑꯃꯗꯤ ꯄꯨꯏꯄꯥꯗꯣ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯃꯤꯟꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯦꯟꯖꯟꯅ, ꯁꯤꯗꯤ ꯂꯥꯏ ꯁꯥꯟꯅꯕꯁꯨ ꯅꯠꯇꯅ ꯀꯔꯤꯅꯣꯃ ꯃꯥꯅ ꯇꯧꯖꯕꯗꯅꯤ꯫ ꯂꯥꯏ ꯁꯥꯟꯅꯩ ꯍꯥꯏꯕꯒꯤ ꯗꯥꯏꯔꯦꯛ ꯎꯕꯁꯨ ꯅꯠꯇꯦ, ꯂꯩ ꯃꯔꯨꯝꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯀꯔꯤꯅꯣꯁꯨ ꯇꯧꯔꯤ꯫ ꯃꯈꯣꯡ ꯍꯥꯝꯕ ꯈꯣꯠꯄ ꯀꯔꯤ ꯀꯔꯥ ꯑꯣꯏꯔꯝꯗꯅ꯫ ꯃꯈꯣꯡ ꯍꯥꯝꯕꯕꯨ ꯃꯣꯏꯒꯤꯁꯨ ꯏꯃꯨꯡꯗ ꯋꯥꯁꯔꯨꯝ ꯂꯩꯔꯤꯕꯗꯨꯗꯤ? ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯉꯥꯏꯈꯣ, ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯇꯧꯔꯛꯂꯤꯕ ꯃꯇꯝ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯗ ꯇꯧꯔꯤꯕꯁꯤꯒꯗꯤ ꯃꯇꯝꯁꯦ ꯆꯥꯅꯩꯗꯅ? ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯅꯣ ꯇꯥꯟꯅꯗ꯭ꯔꯤꯕ꯭ꯔꯣ? ꯑꯩ ꯂꯥꯏꯁꯪꯗ ꯆꯪꯉꯨꯔꯕꯅꯤ, ꯑꯃꯥꯏꯕ ꯑꯃꯠꯇ ꯄꯤꯕꯤꯌꯨ, ꯌꯨꯝꯗꯣ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯍꯥꯏꯗꯅ, ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯠꯇ ꯂꯩꯍꯧꯗꯦꯅꯦ꯫ ꯃꯈꯣꯏ ꯕꯕꯥꯒꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯗꯧꯕꯗꯤ꯫ ꯐꯔꯦꯁꯦ, ꯑꯩꯅ ꯊꯣꯛꯄ ꯊꯤꯖꯔꯒꯦ꯫ ꯅꯪꯕꯨ ꯑꯃꯥꯏꯕ ꯊꯤꯕ ꯍꯩꯕ꯭ꯔꯥꯅꯦ? ꯀꯩꯗꯧꯕꯩ ꯍꯩꯔꯣꯏꯗꯣꯏꯅꯣ, ꯑꯩꯁꯨ ꯃꯤꯅꯤ꯫ ꯐꯔꯦ, ꯑꯩꯒꯤ ꯊꯕꯛ ꯈꯨꯆꯤꯜ ꯑꯁꯤꯒ ꯅꯪꯅ ꯊꯤꯕꯗꯨꯅ ꯃꯐꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯃꯛ ꯄꯣꯊꯥꯈꯤ꯫
ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯤ ꯃꯍꯧꯁꯥꯒꯨꯝ ꯔꯥꯕꯦꯟꯖꯟ ꯑꯃꯗꯤ ꯄꯨꯏꯄꯥ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯑꯝꯕꯤꯀꯥ ꯑꯃꯗꯤ ꯁꯨꯔꯖꯤꯠꯁꯨ ꯑꯗꯨꯃꯉꯥꯏ ꯃꯈꯣꯏꯒꯤ ꯀꯥꯗ ꯍꯤꯞꯊꯈ꯭ꯔꯤ ꯁꯨꯔꯖꯤꯠꯇꯤ ꯑꯝꯕꯤꯀꯥꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯁꯨꯝꯗꯨꯅ ꯊꯅꯝꯂꯕꯅꯤ ꯑꯝꯕꯤꯀꯥꯅ ꯄꯨꯡ ꯌꯦꯡꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯕꯥꯔꯣ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯝꯕꯤꯀꯥ ꯉꯁꯤꯗꯤ ꯅꯩꯒꯦ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯞꯅ ꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯏ ꯃꯗꯨꯗ ꯑꯝꯕꯤꯀꯥꯅ ꯇꯨꯡ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯂꯥꯏꯃꯨ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯝꯕꯤꯀꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨ ꯂꯥꯏꯃꯨꯅ ꯀꯩꯗꯧꯔꯒꯦꯅꯦ ꯑꯃꯥꯏꯕꯤ ꯑꯩꯕꯨ ꯎꯕꯗ ꯈꯪꯂꯤꯕꯗꯨꯕꯣ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯐꯥꯎꯕ ꯀꯧꯗ꯭ꯔꯤꯉꯩ ꯇꯨꯡꯗ ꯁꯣꯠ ꯁꯣꯠ ꯏꯟꯅꯔꯝꯂꯤꯕꯁꯤꯕꯣ ꯏꯃꯥ ꯑꯃꯥꯏꯕꯤꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯦ ꯈꯪꯉꯨ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯣꯝꯒꯤ ꯏꯃꯨꯡꯅ ꯂꯣꯏꯅꯃꯛ ꯈꯪꯈ꯭ꯔꯕꯅꯤ ꯃꯣꯏꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ ꯃꯣꯏꯕꯨ ꯑꯃꯥꯏꯕ ꯇꯥꯟꯅꯩ ꯍꯥꯏꯕꯗꯥꯏꯅꯦ ꯑꯃꯥꯏꯕꯗꯨꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯔꯛꯂꯤꯕꯔꯣ ꯅꯠꯇꯦ ꯏꯃꯥ ꯑꯃꯥꯏꯕꯤ ꯃꯈꯣꯏꯅ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯎꯗꯅꯕ ꯍꯥꯏꯗꯅ ꯑꯥꯗ ꯈꯤꯜꯂꯤꯕꯁꯤ ꯎꯔꯦꯗꯅ ꯑꯗꯨꯝꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯝꯕꯤꯀꯥꯅ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯑꯝꯕꯤꯀꯥꯅ ꯈꯪꯂꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯂꯣꯏꯅꯃꯛ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯃ ꯍꯣꯡꯗꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯜꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯑꯣꯏꯅ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯤ ꯃꯐꯝꯗꯤ ꯈꯤꯇꯪ ꯆꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯊꯕꯛ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯏ ꯁꯟꯗꯨꯅ ꯀꯧꯔꯛꯂꯒ ꯂꯥꯏ ꯑꯗꯨꯗ ꯍꯥꯏꯔꯤ ꯀꯦꯃꯦꯔꯥꯁꯦ ꯅꯍꯥꯛꯅ ꯊꯨꯒꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯂꯦꯞꯇꯣꯞ ꯑꯗꯨꯁꯨ ꯅꯍꯥꯛꯅ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯔꯝꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯦꯃꯦꯔꯥ ꯑꯗꯣ ꯐꯛꯀꯥꯏꯗꯨꯅ ꯆꯤꯡꯊꯠꯇꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯈꯤ ꯑꯗꯨꯝꯅ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯀꯥꯏꯔꯒ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯕꯦꯟꯖꯟ ꯑꯃꯗꯤ ꯄꯨꯏꯄꯥꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯀ꯭ꯔꯣꯛ ꯀ꯭ꯔꯥꯛ ꯂꯥꯎꯕ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯇꯥꯈ꯭ꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯕꯦꯟꯖꯟꯅ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯒꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯅꯕ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯄꯨꯏꯄꯥꯅ ꯃꯍꯥꯛꯁꯨ ꯃꯊꯟꯇ ꯂꯩꯕ ꯇꯜꯂꯤ ꯑꯗꯨꯅ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯑꯗꯣ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯀꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯔꯥꯕꯦꯟꯖꯟꯅ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯎꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯦ ꯇꯧꯔꯤꯕꯅꯤ ꯊꯨꯒꯥꯏꯔꯤꯕꯅꯦꯕ ꯑꯩꯕꯨ ꯍꯧꯖꯤꯛ ꯆꯠꯂꯒ ꯈꯟꯅꯔꯨꯁꯤꯔꯅꯦ ꯃꯈꯣꯏ ꯕꯕꯥ ꯆꯠꯂꯨꯔꯅꯨ ꯍꯌꯦꯡ ꯑꯃꯥꯏꯕ ꯂꯥꯛꯂꯒꯅꯦ ꯀꯔꯤꯅꯣꯗꯣ ꯇꯥꯟꯅꯔꯁꯦꯕ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯃꯥꯟꯅꯕ ꯉꯝꯂꯣꯏꯌꯦ ꯃꯈꯣꯏꯗꯤ ꯂꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯃꯤꯅꯤ ꯂꯥꯏꯒ ꯃꯤꯒꯕꯨ ꯀꯅꯥꯅ ꯉꯝꯅꯗꯣꯏꯅꯣ ꯃꯗꯨꯁꯨ ꯆꯨꯝꯃꯤ ꯐꯔꯦ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯦꯃꯦꯔꯥ ꯑꯁꯤ ꯄꯥꯏꯁꯟꯈꯣꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯦꯃꯦꯔꯥꯗꯣ ꯂꯧꯈꯠꯇꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯪꯈꯥꯏ ꯊꯨꯈꯥꯏꯕꯒꯤ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯔꯥꯕꯦꯟꯖꯟ ꯑꯃꯗꯤ ꯄꯨꯏꯄꯥꯗꯣ ꯏꯃꯨꯡꯂꯣꯝꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯦꯞꯇꯣꯞ ꯑꯗꯣ ꯊꯨꯒꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯔꯥꯕꯦꯟꯖꯟ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯗꯣ ꯀꯥꯏꯔꯝꯕꯗꯨꯗ ꯄꯨꯏꯄꯥꯁꯨ ꯃꯁꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯉꯥꯡꯂꯨꯁꯤꯔꯥ ꯆꯩꯔꯨꯁꯤꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯄꯨꯏꯄꯥꯅ ꯈꯥꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯥꯏꯔꯤꯕ ꯑꯃꯗꯤ ꯀꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯗꯨꯅ ꯍꯤꯞꯅꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯔꯥꯕꯦꯟꯖꯟꯗꯤ ꯇꯨꯝꯊꯕ ꯁꯨꯌꯥ ꯌꯥꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯎꯪꯗꯨꯅ ꯃꯃꯤꯠꯇꯤ ꯎꯏꯁꯤꯜꯂꯒ ꯋꯥꯈꯜ ꯃꯋꯣꯟ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯄꯨꯏꯄꯥꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯔꯥꯕꯦꯟꯖꯟꯗꯣ ꯇꯨꯝꯐꯝ ꯈꯪꯗꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯇꯥꯔꯤ ꯔꯥꯕꯦꯟꯖꯟ ꯇꯨꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯄꯨꯏꯄꯥꯕꯨ ꯇꯞꯅ ꯁꯨꯝꯕꯤꯔꯝꯂꯒ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯨꯝꯊꯪꯅꯔꯤꯕ ꯁꯨꯔꯖꯤꯠ ꯑꯃꯗꯤ ꯑꯝꯕꯤꯀꯥꯒꯤ ꯌꯨꯝꯂꯣꯝꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯂꯥꯏ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈꯤꯕꯗꯣ ꯔꯥꯕꯦꯟꯖꯟꯅ ꯎꯍꯧꯔꯤ
ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯥꯗ ꯄꯔꯞ ꯀꯨꯝꯊꯔꯛꯂꯒ ꯑꯝꯕꯤꯀꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯍꯥꯛꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯆꯠꯇ꯭ꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯆꯠꯂꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯊꯦꯡꯂꯕꯅꯤ ꯅꯣꯡ ꯉꯥꯟꯕꯅ ꯍꯟꯈ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯀꯔꯤꯝꯇ ꯑꯐꯕ ꯑꯣꯏꯔꯣꯏ ꯆꯠꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯊꯣꯡ ꯑꯗꯨꯗꯤ ꯀꯣꯛ ꯑꯁꯨꯃꯛ ꯊꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯝꯕꯤꯀꯥꯗꯣ ꯄꯔꯞ ꯂꯥꯛꯂꯒ ꯊꯣꯡ ꯑꯗꯣ ꯀꯤꯔ ꯂꯥꯎꯅ ꯍꯥꯡꯗꯣꯛꯏ ꯑꯗꯨꯝꯅ ꯍꯥꯡꯗꯣꯛꯄ ꯑꯗꯨꯗ ꯔꯕꯤꯟꯖꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯝꯕꯤꯀꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯀꯩꯗꯧꯕꯒꯤꯗꯃꯛ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯕꯤꯟꯖꯟ ꯑꯝꯕꯤꯀꯥꯕꯨ ꯏꯟꯊꯨꯔꯒ ꯏꯃꯨꯡ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯟꯖꯟꯅ ꯏꯇꯩꯃꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯠꯇꯦ ꯑꯩꯒꯤ ꯌꯨꯝꯗ ꯑꯗꯨꯝꯅ ꯂꯥꯏ ꯊꯥꯖꯤꯜꯂꯛꯄ ꯌꯥꯕ꯭ꯔꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯊꯨꯒꯥꯏꯅꯅꯕ ꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩ ꯀꯔꯤꯝꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯇꯧꯔꯨꯗ ꯏꯇꯩꯃ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯂꯕꯅꯤ ꯅꯍꯥꯛꯅ ꯍꯧꯖꯤꯛꯇ ꯂꯥꯏ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯁꯤꯗ ꯆꯪꯈꯤꯕꯗோ ꯑꯩ ꯎꯍꯧꯔꯤꯕꯅꯤ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣ ꯑꯗꯨꯒ ꯏꯇꯩꯃꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯒꯤ ꯇꯣꯛꯀꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯔꯕꯤꯟꯖꯟ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯅꯤ ꯈꯪꯉꯣ ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯁꯨꯖꯤꯠꯇꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯖꯤꯠꯇꯤ ꯈ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯔꯕꯤꯟꯖꯟ ꯆꯪꯁꯤꯟꯗꯨꯅ ꯁꯨꯖꯤꯠꯄꯨ ꯍꯧꯗꯣꯛꯇꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁꯨꯖꯤꯠꯇꯤ ꯑꯁꯤꯕꯒꯨꯝ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯔꯕꯤꯟꯖꯟꯅ ꯃꯁꯥ ꯑꯗꯣ ꯐꯔ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯔꯕꯤꯟꯖꯟꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯈꯨꯄꯥꯛ ꯑꯗꯨꯅ ꯊꯥꯅꯅꯕ ꯇꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯕꯤꯟꯖꯟꯅ ꯍꯩꯅ ꯁꯤꯡꯅ ꯐꯠ ꯂꯩꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯊꯦꯡꯅꯔꯨꯔꯤ ꯃꯁꯤꯗꯒꯤꯗꯤ ꯔꯕꯤꯟꯖꯟꯅ ꯃꯈꯨꯠ ꯑꯗꯣ ꯇꯥꯞ ꯐꯥꯔꯒ ꯀꯩꯅꯣ ꯅꯪꯅ ꯇꯧꯗꯣꯏꯁꯦ ꯅꯪꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯕꯤꯟꯖꯟꯅ ꯑꯝꯕꯤꯀꯥꯒꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯈꯨꯕꯥꯛꯅ ꯊꯥꯈꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯅꯅꯕ ꯇꯧꯔꯝꯕ ꯃꯈꯨꯠ ꯑꯗꯨꯁꯨ ꯔꯕꯤꯟꯖꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯊꯦꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯑꯝꯕꯤꯀꯥꯗꯣ ꯌꯥꯝꯅ ꯅꯥꯗꯨꯅ ꯃꯍꯥꯛ ꯀꯞꯂꯤ ꯃꯁꯤꯗꯒꯤꯗꯤ ꯔꯕꯤꯟꯖꯟꯅ ꯈꯪꯉꯨ ꯅꯪꯅ ꯉꯝꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯉꯝꯕ ꯑꯩꯅ ꯉꯝꯕꯅ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯇꯧꯔꯕꯗꯤ ꯅꯪ ꯑꯗꯣ ꯀꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯕꯤꯟꯖꯟꯅ ꯑꯝꯕꯤꯀꯥꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟ ꯁꯤꯠꯆꯜꯂꯝꯂꯒ ꯆꯠꯈ꯭ꯔꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯝꯕꯤꯀꯥꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯐꯩ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯃꯤꯅ ꯁꯥꯎꯔꯝꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯅ ꯈꯟꯊꯔꯨꯕ ꯇꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯝꯕꯤꯀꯥꯗꯣ ꯊꯣꯡꯗ ꯂꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯕ ꯌꯥꯕ ꯐꯝꯂꯕꯒꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯍꯤꯞꯊꯈ꯭ꯔꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯔꯕꯤꯟꯖꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯕꯒꯤ ꯍꯝ ꯆꯤꯛ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛ ꯑꯗꯨꯅ ꯇꯨꯝꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯑꯝꯕꯤꯀꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯨꯔꯖꯤꯠꯅ ꯀꯩꯗꯧꯔꯦ ꯅꯃꯥꯏꯗꯨꯗꯤ ꯆꯤꯡꯕꯨ ꯋꯥꯡꯅ ꯄꯣꯝꯂꯦ ꯋꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯑꯁ ꯉꯁꯥꯏ ꯌꯥꯍꯧꯔꯛꯄꯗꯅꯦ ꯋꯥꯏ ꯁꯤꯠꯄꯗ ꯅꯥꯟꯊꯨꯔꯒ ꯇꯨꯁꯜꯂꯤꯕ ꯑꯗꯨꯗ ꯊꯣꯡꯖꯤꯟ ꯄꯥꯟꯗꯗꯤ ꯌꯩꯁꯟꯈ꯭ꯔꯦ ꯏꯍꯦ ꯇꯧꯅꯤꯡꯉꯤ ꯅꯪꯗꯣ ꯍꯤꯗꯥꯛ ꯇꯩꯒꯦ ꯂꯥꯎꯉꯩ ꯅꯪꯕꯣ ꯑꯁ ꯌꯥꯔꯅꯤ ꯍꯤꯗꯥꯛ ꯑꯃ ꯇꯩꯔꯣꯅꯨ ꯑꯩꯅ ꯉꯁꯥꯏꯅ ꯇꯩꯈ꯭ꯔꯕꯅꯤ ꯅꯪꯒꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯅꯦ ꯌꯥꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯄꯣꯛꯄꯗ ꯂꯣꯏꯅꯔꯕꯅꯦ ꯍꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯝꯕꯤꯀꯥ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤꯅꯦ ꯀꯔꯤꯝꯇ ꯈꯪꯉꯣꯏꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯝꯕꯤꯀꯥ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯠꯈꯤ ꯁꯨꯔꯖꯤꯠꯅ ꯍꯩꯃꯥ ꯐꯥꯒꯤ ꯇꯧꯕꯒ ꯌꯥꯗ꯭ꯔꯦꯗꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯁꯨꯔꯖꯤꯠꯇꯣ ꯃꯍꯥꯛꯁꯨ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯔꯕꯤꯟꯖꯟꯁꯨ ꯑꯣꯐꯤꯁꯇ ꯆꯠꯈ꯭ꯔꯤ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏꯗ ꯄꯨꯏꯄꯥꯗ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯀꯔꯤꯒꯨꯝꯕ ꯑꯝꯕꯤꯀꯥ ꯂꯥꯛꯂꯕꯗꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯨ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯍꯟꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯄꯨꯏꯄꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯣ ꯇꯁꯦꯡꯅ ꯀꯤꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯗꯣꯂꯥꯟ ꯑꯗꯨꯗ लेपलगा मफम अदुदा लेरिबा अकोइबसिंग अदुदा येंगदुना महाक अदुमक लेरिबनी अदुमना महाकना लेरिङै मतम अदुदा अंबिकादो युम अदुगी मनुंगदा अमुक चंग अमुक थोक तौदुना महाकी युम अदुदा करिगुंबा अमा तौरिबदो पुइंपाना उरी मतम अदुदा पुइंपाना खल्ली करिनुने मसिगी नुपीसने तौरिबसिबो
ꯃꯐꯤ ꯃꯔꯣꯟꯒꯁꯤ ꯑꯇꯤ ꯏꯆꯥ ꯆꯥꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯀꯔꯤꯅꯣꯃ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛ ꯑꯗꯨꯒ ꯌꯨꯝꯒꯤꯁꯤ ꯑꯀꯣꯏꯕꯗ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠ ꯇꯧꯔꯤꯕꯁꯤꯕꯣ ꯃꯥꯒꯤꯁꯦ ꯀꯔꯤꯅꯣꯃ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯨꯡꯄꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯛꯂꯤ ꯃꯗꯨꯗꯤ ꯑꯝꯕꯤꯀꯥꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯤꯁꯛ ꯄꯤꯛꯄ ꯑꯃꯨꯕ ꯃꯃꯤ ꯈꯔ ꯃꯇꯨꯡ ꯏꯟꯅꯔꯤꯕꯗꯣ ꯎꯔꯛꯏ ꯃꯗꯨ ꯎꯔꯨꯕ ꯑꯗꯨꯗ ꯄꯨꯡꯄꯥꯅ ꯈꯜꯂꯤ ꯏꯃꯥ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯩꯃꯥ ꯀꯔꯤꯅꯣ ꯑꯃꯨꯕ ꯃꯌꯥꯝ ꯑꯃ ꯏꯟꯅꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯄꯣꯠ ꯑꯗꯣ ꯁ꯭ꯇꯤꯜꯒꯤ ꯄꯣꯠ ꯑꯃ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯍꯧꯅ ꯇꯥꯕꯒꯤ ꯃꯈꯣꯜꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯨꯡꯄꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯍꯦꯛ ꯇꯨꯝꯕ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯃꯤ ꯃꯍꯥꯛꯅ ꯇꯥꯈꯤ ꯃꯃꯤ ꯑꯗꯨ ꯎꯔꯨꯕꯗ ꯄꯨꯡꯄꯥꯅ ꯈꯪꯉꯤ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯃꯁꯤꯗꯒꯤꯗꯤ ꯄꯨꯡꯄꯥꯅ ꯈꯪꯒꯅꯤ ꯃꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯋꯥꯏ ꯁꯤꯠꯄꯗ ꯁꯤꯖꯤꯟꯅꯕ ꯆꯩ ꯑꯃ ꯃꯍꯥꯛꯅ ꯄꯥꯏꯔꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯃꯃꯤ ꯑꯗꯣ ꯑꯁꯨꯃꯛ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ ꯑꯗꯨꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨ ꯎꯕꯗ ꯄꯨꯡꯄꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯍꯧꯖꯤꯛꯇ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯕꯗꯣ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯄꯨꯡꯄꯥ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯀꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯅ ꯍꯦꯛ ꯂꯣꯟꯁꯤꯟꯈꯤꯕ ꯑꯗꯨꯗ ꯄꯨꯡꯄꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯃꯅꯥꯛꯇꯝꯅ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯊꯣꯡ ꯑꯗꯣ ꯑꯁꯣꯝ ꯃꯄꯥꯟꯗꯒꯤ ꯂꯣꯛꯂꯛꯄꯒꯨꯝ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯄꯗ ꯆꯠꯇ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄ ꯑꯗꯨꯗ ꯄꯨꯡꯄꯥ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯑꯗꯨꯅ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝꯗꯣ ꯖꯨꯝ ꯊꯥꯗꯩ ꯑꯗꯨꯒ ꯑꯃꯨꯕ ꯐꯤꯖꯣꯜ ꯉꯥꯛꯇꯃꯛ ꯁꯦꯠꯂꯤ ꯃꯗꯨ ꯎꯕꯗ ꯄꯨꯡꯄꯥꯗꯤ ꯀꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯞ ꯂꯥꯎꯔꯤꯕꯗꯣ ꯏꯃꯨꯡ ꯑꯗꯨꯗ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯇꯥꯗꯦ ꯃꯍꯥꯛꯅ ꯀꯞꯂꯤꯕꯗꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯈꯤꯕ ꯆꯩ ꯑꯗꯣ ꯑꯃꯨꯛ ꯈꯨꯟꯒꯠꯂꯒ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯃꯇꯨꯡ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯃꯇꯨꯡ ꯍꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯄꯨꯡꯄꯥꯗꯣ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯐꯣꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐꯣꯟ ꯑꯗꯨꯗ ꯗꯤꯁꯄ꯭ꯂꯦ ꯉꯥꯜꯍꯜꯂꯨꯔꯤ ꯑꯗꯨꯝꯅ ꯗꯤꯁꯄ꯭ꯂꯦ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯐꯣꯟ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯃꯍꯥꯛꯅ ꯎꯔꯤ ꯑꯗꯨꯒꯨꯝꯂꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯜꯄꯦꯄꯔ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯄꯨꯡꯄꯥꯗꯣ ꯐꯣꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯁꯠ ꯊꯥꯗꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯣꯡꯈꯠꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯣ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯄ ꯌꯥꯗꯕ ꯊꯣꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯂꯤ ꯄꯨꯡꯄꯥ ꯀꯤꯃꯟꯈꯤꯕꯅ ꯀꯞꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄꯗ ꯑꯝꯕꯤꯀꯥꯗꯣ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯄꯨꯡꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯨꯡꯄꯥꯅ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯅꯪ ꯑꯁꯣꯝꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯔꯕꯦꯟꯖꯟꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯀꯗꯥꯏ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯄꯨꯡꯄꯥ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯍꯧ ꯍꯥꯏꯕ ꯁꯨꯌꯥ ꯌꯥꯗ꯭ꯔꯤ ꯑꯝꯕꯤꯀꯥꯗꯣ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯜꯂꯒ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯅꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯨꯡꯄꯥꯗꯣ ꯀꯤꯃꯟꯈꯤꯕꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠꯁꯨ ꯇꯧꯗ꯭ꯔꯤ ꯀꯔꯤꯝ ꯇꯧꯗ꯭ꯔꯤ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯄꯨꯝꯅꯃꯛ ꯆꯤꯡꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯑꯝꯕꯤꯀꯥꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯗꯣ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯖꯒꯣꯏ ꯁꯥꯔꯛꯄ ꯑꯗꯨꯗ ꯄꯨꯡꯄꯥꯗꯤ ꯀꯤꯈꯤꯕꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯐꯣꯟꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯍꯧꯔꯕꯅꯤ
ꯃꯁꯤꯗꯒꯤꯗꯤ ꯄꯨꯡꯄꯥꯅ ꯀꯥꯞꯇꯨꯅ ꯂꯩꯔꯤꯉꯩ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯕ ꯑꯗꯨꯗꯒꯤꯗꯤ ꯄꯨꯡꯄꯥꯗꯣ ꯇꯞꯅ ꯇꯞꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯝꯈꯠꯂꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯗꯣ ꯀꯔꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯨꯡꯄꯥꯅ ꯃꯍꯥꯛ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯁ꯭ꯇꯥꯔꯠ ꯇꯧꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯨꯡꯄꯥꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯑꯝꯕꯤꯀꯥꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯁꯨ ꯐꯤ ꯆꯤꯡꯈꯠꯂꯒ ꯃꯁꯝ ꯑꯗꯨ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯂꯒ ꯄꯨꯡꯄꯥꯗ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯝꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯄꯨꯡꯄꯥꯗꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯀꯥꯈꯠꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ, ꯊꯣꯛꯁꯨ ꯊꯣꯛꯇ꯭ꯔꯤ꯫ ꯑꯝꯕꯤꯀꯥꯗꯣ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯃꯛ ꯎꯔꯨ ꯎꯪꯗꯨꯅ ꯆꯠꯂꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯄꯥꯗꯤ ꯀꯤꯈꯤꯕꯅ ꯂꯣꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯖꯔ ꯖꯔ ꯃꯪꯁꯤꯜꯂꯛꯏ, ꯃꯐꯝ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯕꯒꯨꯝ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯄꯨꯡꯄꯥꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯥꯎꯔꯤꯕ ꯑꯗꯨꯗꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯑꯝꯕꯤꯀꯥ ꯐꯥꯎꯕ ꯇꯥꯕ ꯅꯠꯇꯦ, ꯃꯔꯝꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯂꯣꯏꯅꯃꯛ ꯆꯤꯡꯈꯠꯈꯤꯕꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯎꯔꯤꯕꯗꯣ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯔꯕꯤꯟꯖꯟꯗꯣ ꯑꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯑꯗꯨꯗꯗꯤ ꯄꯨꯡꯄꯥꯗꯣ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯕꯗꯣ ꯔꯕꯤꯟꯖꯟꯅ ꯈꯪꯏ ꯃꯗꯨꯗꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯡꯄꯥꯗꯣ ꯂꯩꯔꯦ ꯍꯥꯏꯕꯁꯤ, ꯃꯔꯝꯗꯤ ꯒꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯔ ꯐꯔ ꯅꯣꯝꯃꯤ꯫ ꯄꯨꯡꯄꯥꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯁꯤꯠ ꯑꯗꯨꯗ ꯃꯁꯥ ꯑꯗꯣ ꯇꯥꯁꯤꯟꯗꯨꯅ ꯖꯒꯥ ꯑꯃꯗꯤ ꯖꯒꯥ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯣꯞ ꯄꯣꯞ ꯐꯨꯗꯨꯅ ꯏꯟꯅꯔꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯕꯗꯒꯤ ꯃꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯡꯒꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯎꯞꯁꯤꯠ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯥꯡꯂꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯅꯣꯝꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯕꯤꯟꯖꯟꯅ ꯄꯨꯡꯄꯥꯕꯨ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯄꯨꯡꯄꯥꯗꯣ ꯃꯁꯥ ꯑꯗꯣ ꯃꯇꯨꯝ ꯇꯥꯁꯤꯜꯂꯒ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤꯕꯗꯣ ꯔꯕꯤꯟꯖꯟꯅ ꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯕꯤꯟꯖꯟꯅ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ ꯄꯨꯡꯄꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯡꯄꯥꯅ ꯈꯜꯂꯤꯕꯅ ꯃꯥꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯑꯝꯕꯤꯀꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯟ ꯁꯥꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯕꯤꯟꯖꯟ ꯑꯣꯐꯤꯁ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯄꯨꯡꯄꯥꯅ ꯋꯥꯈꯜ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯨꯡꯄꯥꯕꯨ ꯂꯦꯞꯇꯅ ꯀꯧꯔꯛꯄ ꯑꯃꯗꯤ ꯃꯅꯥꯛꯇ ꯑꯃꯥꯏꯕ ꯑꯃ ꯌꯥꯎꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯄꯨꯡꯄꯥꯗꯣ ꯃꯃꯥꯏ ꯑꯗꯣ ꯇꯞꯅ ꯅꯣꯝꯈꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯑꯩꯁꯨ ꯌꯥꯎꯔꯤ, ꯊꯣꯡ ꯑꯁꯦ ꯍꯥꯡꯗꯣꯛꯎ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯄꯨꯡꯄꯥꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨ ꯔꯕꯤꯟꯖꯟꯅ "ꯀꯩꯗꯧꯔꯦ ꯍꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝ ꯀꯤꯅ ꯂꯩꯔꯝꯃꯤꯗꯨꯕꯣ?" ꯑꯗꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯄꯨꯡꯄꯥꯅ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯃꯗꯤ ꯊꯦꯡꯅꯈꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯗꯨꯅ ꯔꯕꯤꯟꯖꯟꯗ ꯈꯪꯍꯜꯂꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯑꯩꯅ ꯂꯣꯏꯅꯃꯛ ꯐꯅꯅꯕ ꯇꯧꯔꯒꯦꯀꯣ, ꯏꯃꯨꯡꯗ ꯆꯪꯂꯁꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯕꯤꯟꯖꯟꯅ ꯄꯨꯡꯄꯥꯕꯨ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯔꯕꯤꯟꯖꯟꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛ ꯃꯈꯥ ꯀꯥꯆꯤꯟ ꯀꯣꯌꯥ ꯄꯨꯝꯅꯃꯛ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯌꯥꯝ ꯑꯃꯅ ꯃꯀꯣꯟ ꯁꯥꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯁꯂꯨꯞ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯅ ꯀꯩꯗꯧꯁꯤꯒꯦ, ꯀꯔꯝꯅ ꯂꯥꯛꯅꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯅꯗꯨꯅ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯇꯥꯟꯊꯣꯛꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯣꯏꯀꯣ." "ꯑꯗꯨꯕꯨ ꯑꯣꯖꯥ, ꯀꯃꯥꯏꯅꯅꯣ ꯑꯩꯈꯣꯏꯅ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯁꯤꯕꯨ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯁꯨ ꯅꯨꯄꯤ ꯂꯥꯏ ꯊꯥꯖꯤꯜꯂꯛꯂꯤꯕ ꯑꯗꯨꯗꯤ ꯁꯤꯗꯕꯅꯤꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯀꯅꯤ꯫ ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯗꯃꯛ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯇꯥꯟꯊꯣꯛꯈꯤꯕꯒ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯃꯤ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯗꯨꯕꯨꯅꯤ ꯂꯥꯏꯍꯟ ꯇꯧꯕ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯩ ꯂꯥꯏꯍꯟ ꯇꯧꯕꯤꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯦꯡ ꯃꯔꯨ ꯑꯃꯗꯤ ꯁꯤꯟꯗꯨꯔꯅꯆꯤꯡꯕ ꯀꯌా ꯆꯥꯏꯊꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯍꯧꯖꯤꯛꯀꯤꯗꯤ ꯁꯤꯅ ꯌꯥꯔꯅꯤ. ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯨꯄꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅꯁꯨ ꯂꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯣ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕꯤ ꯑꯗꯨꯕꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯍꯥꯠꯍꯟꯒꯗꯧꯔꯤꯕꯅꯤ" ꯍꯥꯏꯗꯨꯅ
ꯔꯕꯤꯟꯖꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯕꯤꯟꯖꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯑꯃꯥꯏꯕ ꯑꯗꯣ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯝꯕꯤꯀꯥꯗꯤ ꯈꯪꯍꯧꯗ꯭ꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯕꯤꯟꯖꯟꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯕ ꯍꯧꯕꯤꯔꯣ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯂꯥꯏ ꯊꯥꯔꯛꯈꯤꯕ ꯂꯩꯇ꯭ꯔꯤ, ꯃꯔꯝ ꯑꯗꯨꯅ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯈꯔ ꯋꯥꯒꯅꯤ ꯍꯥꯏꯗꯨꯅ ꯔꯕꯤꯟꯖꯟꯗ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯔꯕꯤꯟꯖꯟꯅ ꯍꯣꯏ ꯐꯔꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯨꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇꯦ꯫ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯑꯃꯗꯤ ꯂꯥꯏ ꯑꯗꯨ ꯂꯥꯛꯅꯅꯕ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯉꯥꯡꯕ ꯂꯧꯍꯨꯝ ꯑꯃ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯑꯁꯨꯃꯛ ꯇꯥꯁꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗꯅ ꯑꯝꯕꯤꯀꯥꯅ ꯈꯜꯂꯤ, ꯑꯩꯒꯤ ꯈꯖꯥꯏꯗ ꯑꯗꯨ ꯀꯟꯅ ꯈꯨꯕꯥꯛꯅ ꯊꯥꯔꯝꯕ, ꯃꯗꯨꯗ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯥꯏ ꯑꯁꯤꯗ ꯇꯤꯟ ꯁꯤꯠꯆꯤꯜꯂꯝꯕ ꯐꯩ ꯈꯪꯒꯅꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯅꯁꯝ ꯑꯗꯣ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯂꯒ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯅꯆꯤꯟꯕꯥꯟꯗꯣ ꯁꯨꯒꯥꯏꯗꯨꯅ ꯍꯥꯠꯀꯦ ꯈꯪꯒꯅꯤ꯫ ꯀꯅꯥꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯝꯕꯤꯀꯥꯅ ꯂꯥꯏꯃꯨ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯂꯥꯏꯃꯨ ꯑꯗꯨꯗ ꯌꯥꯊꯪ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯔꯕꯤꯟꯖꯟꯒꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯔꯦ ꯍꯥꯏꯕꯁꯤꯁꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯈꯪꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯇꯟꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯑꯝꯕꯤꯀꯥꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯝꯕꯤꯀꯥꯅ ꯑꯃꯥꯏꯕ ꯑꯗꯨ ꯌꯥꯎꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯂꯥꯏꯃꯨ ꯑꯃꯒ ꯑꯃꯨꯛ ꯊꯥꯔꯛꯂꯤ꯫ ꯑꯗꯨꯅ ꯂꯥꯏꯃꯨ ꯑꯅꯤ ꯁꯨꯔꯕꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯝꯊꯕꯤꯅꯅꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏꯃꯨ ꯑꯅꯤ ꯑꯗꯨꯅ ꯔꯕꯤꯟꯖꯟ ꯑꯃꯗꯤ ꯄꯨꯏꯄꯥꯒꯤ ꯌꯨꯝ ꯑꯗꯣ ꯌꯩꯈꯥꯏ ꯊꯨꯡꯈꯥꯏꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ꯫ ꯃꯗꯨ ꯅꯠꯇꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯍꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯟꯖꯟꯅ ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯕꯁꯤ ꯐꯥꯎꯕꯗ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯅꯤꯅꯦ ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨꯀꯣ ꯑꯩ ꯇꯧꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯩ ꯆꯨꯀꯠꯇꯨꯅ ꯃꯩ ꯊꯥꯒꯠꯇꯨꯅ ꯂꯩꯔꯕ ꯀꯝꯕꯤ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯁꯤꯟꯗꯨꯔ ꯑꯃꯗꯤ ꯃꯩꯀ꯭ꯔꯨꯞ ꯈꯨꯕꯥꯝ ꯆꯥꯏꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯩ ꯑꯗꯣ ꯕꯪ ꯕꯪ ꯆꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯑꯝꯕꯤꯀꯥꯗꯣ ꯃꯁꯥ ꯑꯗꯨ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯨꯝ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯈꯜꯂꯤ, ꯃꯃꯥꯡꯗꯁꯨ ꯑꯩꯒꯤ ꯌꯨꯝꯊꯪꯅꯕ ꯏꯕꯨꯡꯉꯣ ꯄ꯭ꯔꯦꯝꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯊꯥꯖꯤꯜꯂꯨꯕꯗꯒꯤ ꯑꯃꯥꯏꯕꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯀꯥꯞꯄꯛꯄꯗꯒꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯀꯥꯏꯒꯦ ꯇꯧꯔꯨꯔꯕꯅꯤ꯫ ꯉꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯁꯥꯁꯦ ꯆꯥꯛꯊꯦꯛꯄꯒꯨꯝ ꯇꯧꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯩ ꯁꯥꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯣ ꯃꯁꯥꯗ ꯍꯟꯖꯤꯟ ꯍꯩꯊꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯁꯥꯕꯗꯨꯗꯤ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯑꯝꯕꯤꯀꯥ ꯁꯥꯃꯟꯈꯤꯕꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯃꯍꯥꯛ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯁꯥꯔꯤꯕ ꯑꯗꯣ ꯐꯥꯊꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯍꯩꯁꯤꯡꯂꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯝꯕꯤ ꯑꯗꯨꯗ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗ ꯁꯤꯟꯗꯨꯔ ꯑꯃꯗꯤ ꯃꯩꯀ꯭ꯔꯨꯞꯇꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯑꯁꯨꯝ ꯆꯥꯏꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯁꯣꯝꯗꯅ ꯑꯝꯕꯤꯀꯥꯗꯣ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯨꯝ ꯃꯩꯁꯥ ꯐꯥꯎꯔꯛꯄꯗꯨꯗꯗꯤ ꯑꯝꯕꯤꯀꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯝꯕꯤꯀꯥ ꯁꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯁꯨ ꯑꯀꯟꯕ ꯂꯥꯏ ꯈꯔꯗꯤ ꯀꯧꯊꯣꯛꯇꯨꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯝꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯧꯕꯗꯒꯤꯗꯤ ꯐꯠꯇꯕ ꯊꯕꯛꯇ ꯇꯧꯖꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯑꯝꯕꯤꯀꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯅꯈꯣꯏꯅ ꯄꯥꯝꯖꯕ ꯊꯕꯛ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯄꯤꯔꯕꯅꯤ, ꯆꯠꯂꯨ ꯊꯪꯅꯕ ꯏꯃꯨꯡꯗ ꯑꯩꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯖꯩꯒ ꯇꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯖꯩꯒ ꯑꯗꯣ ꯂꯣꯏꯁꯤꯜꯂꯨꯅꯅꯕ ꯅꯈꯣꯏꯅ ꯁꯤꯜꯂꯨ, ꯑꯗꯨꯒ ꯑꯩꯕꯨ ꯃꯥꯡ ꯇꯥꯛꯅꯅꯕ ꯑꯃꯗꯤ ꯑꯋꯥꯕ ꯄꯤꯔꯤꯕ ꯑꯃꯥꯏꯕ ꯑꯗꯣ ꯃꯊꯕꯥꯛ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯝꯕꯤꯀꯥꯅ ꯀꯧꯈꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯔꯕꯤꯟꯖꯟ ꯑꯃꯗꯤ ꯄꯨꯏꯄꯥꯒꯤ ꯌꯨꯝꯂꯣꯝꯗ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯣ ꯅꯤꯟ ꯈꯣꯡꯕꯅ ꯂꯣꯏꯔꯤ꯫ ꯃꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯕꯤꯟꯖꯟ ꯑꯃꯗꯤ ꯄꯨꯏꯄꯥꯗꯣ ꯀꯤꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯉꯗꯨꯅ ꯃꯈꯨꯠ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯀꯤꯒꯅꯨ, ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯅꯈꯣꯏꯕꯨ ꯀꯤꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯦꯝꯖꯤꯜꯂꯤ꯫
ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯆꯥꯏꯁꯤꯜꯂꯤꯕ ꯀꯝꯕꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯔꯨꯛ 5 ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯦꯠ ꯃꯆꯦꯠ ꯂꯪꯊꯣꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯤꯁꯅꯨ ꯕꯤꯁꯅꯨ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯣ ꯂꯣꯟꯅꯔꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯊꯪ ꯃꯊꯪ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯃꯃꯤꯠꯇꯣ ꯆꯦꯖꯦꯠ ꯑꯣꯏꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯟꯖꯟꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯆꯤꯡꯕꯒꯨꯝ ꯃꯁꯥꯗꯣ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯆꯤꯡꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯨꯏꯄꯥꯅ ꯔꯕꯤꯟꯖꯟꯕꯨ ꯖꯥꯜꯂꯤ ꯑꯗꯨꯝꯅ ꯇꯧꯅꯕꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯕ ꯀꯌꯥꯗ ꯃꯄꯥꯡꯒꯜ ꯀꯜꯂꯤꯕ ꯂꯥꯏꯅꯣ ꯀꯌꯥꯗꯁꯨ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯤꯅꯣ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯊꯪ ꯃꯊꯪ ꯁꯣꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯝꯂꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯊꯦꯛ ꯃꯊꯦꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯝꯂꯕꯒꯤ ꯇꯨꯡꯗ ꯈꯨꯕꯥꯛ ꯑꯗꯣ ꯄ꯭ꯔꯥꯛ ꯂꯥꯎꯅ ꯈꯨꯖꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯍꯦꯛ ꯈꯨꯕꯒ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯗꯨꯗꯒꯤ ꯃꯩꯕꯨꯜ ꯑꯣꯏꯅ ꯕꯪ ꯂꯥꯎꯅ ꯍꯧꯈꯤ ꯑꯗꯨꯝꯅ ꯃꯩꯕꯨꯜ ꯍꯧꯔꯕꯒꯤ ꯇꯨꯡꯗ ꯃꯈꯨꯠ ꯑꯗꯨꯅ ꯔꯕꯤꯟꯖꯟ ꯑꯃꯗꯤ ꯄꯨꯏꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯥꯞ ꯇꯥꯞ ꯄꯥꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯑꯁꯣꯝꯗꯁꯨ ꯑꯃꯥꯏꯕꯤ ꯑꯝꯕꯤꯀꯥꯗꯣ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯥꯛꯊꯦꯛꯇꯨꯅ ꯃꯍꯥꯛ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯝꯕꯗꯒꯤ ꯑꯝꯕꯤꯀꯥꯗꯣ ꯃꯁꯥ ꯑꯗꯣ ꯐꯗ꯭ꯔꯥꯛ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯝꯕꯤꯀꯥ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯕ ꯑꯉꯥꯡ ꯐꯠꯇꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯔꯣꯏꯕ ꯊꯧꯅꯥ ꯎꯠꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯑꯉꯥꯡ ꯐꯠꯇꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯎꯈꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯑꯝꯕꯤꯀꯥ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯝꯕꯤꯀꯥ ꯃꯁꯥꯗ ꯃꯐꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯨꯁꯤꯟ ꯃꯨꯔꯕ ꯂꯥꯏꯃꯨ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯏꯈ꯭ꯔꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯃꯨꯁꯤꯟ ꯃꯨꯈ꯭ꯔꯤ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯩꯇꯥꯟꯒꯨꯝꯂꯕ ꯃꯇꯨꯝ ꯑꯃ ꯉꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯑꯝꯕꯤꯀꯥꯅ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯤ ꯃꯈꯨꯠ ꯃꯁꯥ ꯆꯞꯇꯤꯡ ꯏꯁꯥꯡ ꯁꯥꯡꯉꯤ ꯈꯨꯖꯤꯟ ꯑꯗꯨꯁꯨ ꯑꯀꯛꯄ ꯐꯪꯅ ꯆꯥꯎꯔꯤ ꯇꯧꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯀꯤꯖꯔꯤ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯌꯦꯡꯖꯕꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯎꯖꯗꯦ ꯅꯨꯡꯁꯤꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯣ ꯎꯖꯕꯒꯤ ꯈꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯈꯪꯂꯦ ꯉꯁꯤꯗꯤ ꯃꯍꯥꯛ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕꯗꯨ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯉꯥꯡ ꯐꯠꯇꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯂꯧꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯈꯨꯖꯥꯏ ꯑꯃꯗ ꯑꯉꯥꯡ ꯐꯠꯇꯕꯒꯤ ꯃꯈꯨꯠꯀꯤ ꯈꯨꯠꯁꯥ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯕꯤꯟꯖꯟ ꯑꯃꯗꯤ ꯄꯨꯏꯄꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯉꯥꯡ ꯐꯠꯇꯕ ꯀꯌꯥ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ ꯃꯗꯨ ꯅꯠꯇꯅ ꯑꯉꯥꯡ ꯃꯆꯥ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯗꯤ ꯉꯧꯔꯣꯛ ꯉꯧꯕ ꯀꯌా ꯑꯃ ꯁꯟ ꯁꯥꯗꯨꯅ ꯆꯣꯡꯗꯨꯅ ꯂꯥꯛꯂꯒ ꯔꯕꯤꯟꯖꯟ ꯑꯃꯗꯤ ꯄꯨꯏꯄꯥꯒꯤ ꯃꯈꯧꯔꯤ ꯃꯤꯠꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯩ ꯊꯤꯡꯕꯗ ꯉꯝꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯤ ꯀꯌꯥꯗ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯇꯛꯁꯤ ꯁꯣꯟꯖꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯔꯕꯤꯟꯖꯟꯗ ꯏꯕꯨꯡꯉꯣ ꯔꯕꯤꯟꯖꯟ ꯃꯁꯤꯗꯤ ꯂꯩꯀꯥꯏ ꯇꯥꯛꯇꯕ ꯌꯥꯔꯔꯣꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯧꯔꯗꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯕꯨ ꯍꯥꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯕꯤꯟꯖꯟ ꯄꯥꯈꯠꯈꯤꯕꯅ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕꯅꯁꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯑꯃꯥꯏꯕꯤ ꯑꯗꯨ ꯑꯣꯏꯅ ꯍꯥꯠꯀꯗꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯍꯧꯖꯤꯛꯃꯛ ꯂꯩꯀꯥꯏ ꯇꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯔꯕꯤꯟꯖꯟ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯩꯀꯥꯏ ꯇꯥꯟꯅꯅꯕ ꯂꯥꯎꯈꯤ ꯑꯗꯨꯝꯅ ꯂꯩꯀꯥꯏ ꯇꯥꯟꯅꯅꯕ ꯂꯥꯎꯕꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯊꯪ ꯍꯧꯒꯠꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯟꯖꯟꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯂꯤ ꯑꯗꯨꯅ ꯇꯝꯂꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯥꯎ ꯈꯣꯡꯕ ꯑꯃꯗꯤ ꯑꯉꯥꯡ ꯃꯆꯥꯅ ꯀꯞꯄ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯊꯛꯇ ꯊꯥꯡꯒꯠꯄ ꯒꯝꯂꯥꯁꯤꯡ ꯃꯈꯥꯗ ꯄꯣꯗ꯭ꯔꯣꯞ ꯊꯥꯗꯔꯛꯄ ꯑꯃꯗꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯍꯣꯔꯣꯟ ꯍꯧꯅ ꯈꯣꯡꯕꯗ ꯅꯠꯇꯅ ꯂꯥꯏꯠ ꯑꯗꯣ ꯄꯤꯠ ꯈꯞꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯟꯖꯟꯅ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯀꯤꯗꯨꯅ ꯂꯩꯔꯕꯗꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝ ꯅꯈꯣꯏꯗ ꯃꯊꯪ ꯊꯣꯛꯂꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯔꯒ ꯑꯃꯥꯏꯕꯤ ꯑꯗꯣ ꯍꯥꯠꯂꯨꯁꯤ ꯍꯥꯏꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯊꯣꯛꯂꯒ
ꯍꯧꯖꯤꯛ ꯑꯃꯥꯏꯕꯤ ꯑꯗꯣ ꯐꯥꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯨꯔꯛꯂꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯅ ꯕꯂꯤ ꯀꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯦ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯒꯅꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯂꯥꯏ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯂꯔꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯅꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯏ ꯀꯠꯂꯕꯗꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯦ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈꯤꯅꯤ ꯇꯧꯒꯗꯕꯨ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯤꯕꯅ ꯍꯥꯟꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯨꯕ ꯉꯝꯂꯔꯣꯏ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯐꯠꯇꯕ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯋꯥꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯒꯅꯤ ꯑꯗꯨꯅ ꯃꯥꯏꯕꯤ ꯑꯗꯣ ꯐꯥꯔꯨꯔꯣ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯥꯏꯕꯤ ꯑꯗꯣ ꯀꯅꯥꯅꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯂꯩꯐꯝꯗꯤ ꯃꯍꯥꯛ ꯈꯪꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯔꯕꯤꯟꯖꯟꯅ ꯌꯨꯝꯊꯪꯅꯔꯤꯕ ꯅꯨꯄꯤ ꯏꯇꯩꯃ ꯑꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯩꯅꯁꯨ ꯇꯧꯗꯅꯕꯒꯤꯗꯃꯛ ꯍꯥꯟꯅꯅ ꯍꯥꯏꯔꯝꯂꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯃꯃꯥꯏꯗ ꯐꯥꯎꯕ ꯈꯨꯕꯥꯛꯅ ꯊꯥꯗꯨꯅ ꯋꯥꯔꯛꯂꯝꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯃꯣꯂꯣꯝꯅ ꯑꯩꯉꯣꯟꯗ ꯂꯃꯟ ꯁꯤꯡꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯅ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯨꯔꯖꯤꯠ ꯑꯃꯗꯤ ꯑꯝꯕꯤꯀꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯦꯅꯈꯥ ꯂꯨꯈꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯛꯄꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯑꯝꯕꯤꯀꯥꯗꯣ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯑꯗꯣ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯥ ꯄꯨꯝꯕꯒꯥꯁꯤ ꯐꯤꯒꯝꯇ ꯊꯣꯡꯈꯤꯕ ꯇꯧꯔꯤꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯦꯗ ꯑꯁꯣꯝꯅ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯤꯡꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯗꯤ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗ ꯉꯪꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯏꯂꯥꯎ ꯂꯥꯎꯅ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯃꯠꯇ ꯂꯦꯝꯃ ꯊꯥꯔꯣꯏ ꯑꯩꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯇꯧꯍꯟꯕꯒꯨꯝꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯈ꯭ꯔꯤ ꯃꯍꯥꯛ ꯃꯁꯥꯅ ꯀꯔꯤ ꯑꯃꯠꯇ ꯐꯥꯊꯖꯕ ꯉꯝꯖꯗ꯭ꯔꯤ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯗꯨ ꯑꯣꯏꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯁꯥꯔꯦꯟ ꯆꯠꯅꯅꯕ ꯇꯧꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯅ ꯁꯥꯔꯦꯟ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯤ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯪꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯔꯨꯕ ꯑꯀꯟꯕ ꯂꯥꯏ ꯑꯃ ꯁꯣꯟꯗꯨꯅ ꯂꯥꯏ ꯑꯃꯕꯨ ꯀꯧꯊꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯌꯥꯝ ꯌꯥ ꯂꯥꯡꯗꯨꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯨꯔꯖꯤꯠꯇꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯦꯀꯞ ꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗ ꯑꯝꯕꯤꯀꯥ ꯑꯃꯗꯤ ꯃꯌꯥꯝꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯤꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯝꯕꯤꯀꯥꯁꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨꯅ ꯑꯝꯕꯤꯀꯥꯅ ꯇꯧꯔꯝꯂꯤꯕ ꯐꯠꯇꯕꯁꯤꯡ ꯑꯃꯗꯤ ꯐꯠꯇꯕ ꯂꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯌꯥꯝꯕꯨ ꯑꯋꯥ ꯑꯅꯥ ꯄꯤꯔꯝꯕ ꯑꯗꯣ ꯂꯣꯏꯅꯃꯛ ꯄꯥꯎ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯤꯠꯅ ꯀꯔꯤꯅꯣ ꯑꯝꯕꯤꯀꯥ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯌꯨꯝꯗꯒꯤꯁꯨ ꯅꯪꯅ ꯂꯥꯏ ꯁꯥꯟꯅꯕꯗꯒꯤ ꯌꯨꯝ ꯑꯃꯕꯨ ꯑꯋꯥꯕ ꯄꯤꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯅꯠꯇꯕ꯭ꯔꯅꯦ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯑꯃꯨꯛꯁꯨ ꯇꯧꯔꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯝꯕꯤꯀꯥꯅ ꯍꯦ ꯑꯄꯪꯕ ꯅꯪꯗꯤ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯑꯩꯅ ꯁꯤꯔꯕꯗꯤ ꯅꯪꯁꯨ ꯁꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯅ ꯅꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯤꯠꯅ ꯀꯔꯤ ꯅꯪꯅ ꯐꯠꯇꯕ ꯇꯧꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯖꯔꯨꯒꯅꯤ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯊꯕꯛꯇꯣ ꯍꯧꯖꯤꯛ ꯇꯧꯕꯤꯈ꯭ꯔꯣ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯌꯥꯎꯍꯟꯕꯤꯔꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯅꯨꯄꯤꯅꯤ ꯃꯄꯨꯔꯣꯏꯕꯁꯨ ꯍꯥꯠꯀꯦ ꯈꯟꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕꯒꯤ ꯇꯨꯡꯗ ꯃꯈꯨꯠ ꯃꯁꯥ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯕꯂꯤ ꯀꯛꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯁꯨꯔꯖꯤꯠꯇꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯔꯝꯗꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯝꯕꯤꯀꯥꯁꯦ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇ ꯑꯝꯕꯤꯀꯥꯅ ꯃꯉꯣꯟꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌా ꯇꯧꯗꯨꯅ ꯁꯦꯝꯖꯤꯟꯈ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯔꯖꯤꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯁꯨ ꯌꯧꯅ ꯕꯂꯤ ꯀꯛꯄꯤꯔꯣ ꯃꯍꯥꯛ ꯁꯤꯔꯕꯗꯤ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯃꯌꯥꯝ ꯑꯊꯣꯛꯄ ꯇꯧꯕꯤꯈ꯭ꯔꯣ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯁꯨ ꯌꯧꯅ ꯕꯂꯤ ꯀꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯤꯠꯅ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯑꯩ ꯏꯕꯨꯡꯉꯣ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯁꯤꯅ ꯁꯦꯝꯖꯤꯜꯂꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯅ ꯅꯪ ꯅꯨꯄꯤ ꯑꯁꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯤ ꯅꯨꯄꯤ ꯑꯁꯤ ꯍꯤꯡꯆꯥꯕꯤ ꯃꯕꯨ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯤꯒꯤ ꯂꯤꯆꯠ ꯆꯠꯂꯤꯕꯁꯤ ꯐꯔꯦ ꯅꯉꯣꯟꯗ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯊꯝꯈꯤꯕ ꯄꯣꯠꯁꯦꯝ ꯑꯗꯨ ꯁꯠꯇꯕꯗꯤ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯁꯨꯔꯖꯤꯠꯀꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯅꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯔꯥꯏꯕꯛ ꯑꯗꯣ ꯃꯩꯈꯨ ꯀꯥꯗꯨꯅ ꯆꯥꯛꯊꯤꯛꯄꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯤꯠꯅ ꯁꯥꯎꯗꯨꯅ
ꯅꯪꯅ ꯑꯩꯕꯨꯁꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯁꯨꯔꯖꯤꯠꯄꯨ ꯐꯥꯖꯤꯜꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯊꯣꯛꯅ ꯍꯤꯞꯄꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯨꯔꯖꯤꯠꯀꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯝꯗꯨꯅ ꯂꯩꯋꯥ ꯃꯊꯪ ꯃꯊꯪ ꯁꯣꯜꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯔꯥꯏꯕꯛꯇ ꯅꯝꯗꯨꯅ ꯂꯩꯋꯥ ꯁꯣꯜꯂꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯁꯨꯔꯖꯤꯠ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯁꯨꯔꯖꯤꯠ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯏꯄꯪ ꯄꯪꯖꯕ ꯀꯔꯤꯁꯨ ꯈꯪꯒꯗꯕ ꯈꯨꯡꯒꯪ ꯃꯆꯥꯅꯤ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯣꯏꯅꯔꯤꯕ ꯑꯝꯕꯤꯀꯥꯅ ꯃꯉꯣꯟꯗꯒꯤ ꯆꯥꯕ ꯌꯥꯕ ꯆꯥꯊꯣꯛꯈꯤ ꯊꯛꯄ ꯌꯥꯕ ꯊꯛꯇꯣꯛꯈꯤ ꯃꯗꯨ ꯅꯠꯇꯅ ꯁꯨꯔꯖꯤꯠꯅ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯛꯈꯤꯕꯅꯤ ꯁꯨꯔꯖꯤꯠꯅ ꯑꯝꯕꯤꯀꯥꯁꯦ ꯁꯨꯄꯥꯝ ꯄꯥꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯍꯣꯏꯅꯁꯨ ꯀꯌꯥ ꯄꯥꯝꯗꯤ ꯍꯤꯡꯆꯥꯕꯤ ꯍꯩꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯝꯕꯤꯀꯥꯅ ꯅꯝꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯁꯨꯔꯖꯤꯠꯄꯨ ꯐꯥꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯨꯔꯖꯤꯠꯅ ꯑꯝꯕꯤꯀꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤ ꯑꯗꯨꯝꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕꯒꯤ ꯇꯨꯡꯗ ꯑꯝꯕꯤꯀꯥꯅ ꯂꯩꯋꯥ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯝꯕꯤꯀꯥꯅ ꯌꯨꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯕ ꯃꯐꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯅ ꯊꯕꯛ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯗ ꯁꯨꯔꯖꯤꯠꯁꯨ ꯃꯉꯣꯟꯗ ꯊꯥꯖꯤꯟꯈꯤꯕ ꯂꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯈꯤꯗꯨꯅ ꯁꯤꯒꯅꯤ ꯅꯥꯒꯅꯤ ꯈꯪꯒꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯟ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯂꯩꯈꯤꯕ ꯐꯠꯇꯕ ꯂꯥꯏ ꯑꯗꯣ ꯑꯩꯅ ꯂꯧꯊꯣꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯂꯧꯊꯣꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯁꯨꯔꯖꯤꯠꯀꯤ ꯃꯌꯥꯗꯒꯤ ꯌꯥꯝꯂꯕ ꯏ ꯃꯌꯥꯝ ꯑꯃ ꯑꯣꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯏ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯏ ꯃꯇꯝ ꯑꯗꯨꯗ ꯑꯝꯕꯤꯀꯥꯅ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯈꯪꯅꯔꯛꯄ ꯑꯃꯗꯤ ꯍꯧꯖꯤꯛꯇꯤ ꯁꯨꯔꯖꯤꯠꯅꯁꯨ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯑꯝꯕꯤꯀꯥ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯊꯪ ꯃꯊꯪ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯂꯩꯋꯥ ꯃꯊꯪ ꯃꯊꯪ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯁꯤꯟꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯌꯥꯝꯅ ꯊꯨꯅ ꯕꯥꯂꯤ ꯀꯛꯅꯅꯕ ꯇꯧꯍꯧꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯑꯝꯕꯤꯀꯥꯕꯨ ꯃꯌꯥꯝꯅ ꯕꯥꯂꯤ ꯀꯛꯈꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯑꯝꯕꯤꯀꯥꯒꯤ ꯃꯁꯥ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯌꯥꯝꯂꯕ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯄꯥꯏꯊꯣꯔꯛꯂꯤꯕ ꯃꯩꯈꯨꯁꯤꯡ ꯑꯗꯣ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯆꯠꯈꯤꯗꯦ ꯑꯝꯕꯤꯀꯥꯒꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯥꯏꯁꯤꯟꯈꯤ ꯑꯗꯨꯕꯨ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯄꯥꯏꯁꯤꯟꯈꯤꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯎꯍꯧꯗꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅꯗꯤ ꯎꯍꯧꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯀꯔꯤ ꯃꯈꯥ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯕꯅꯤꯅ ꯐꯨꯝꯖꯤꯟꯒꯦꯔꯥ ꯃꯩ ꯊꯥꯗꯣꯛꯀꯦꯔꯥ ꯑꯃ ꯇꯧꯈ꯭ꯔꯣ ꯍꯥꯏꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝꯅ ꯑꯝꯕꯤꯀꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯩ ꯊꯥꯕꯅ ꯐꯒꯅꯤ ꯐꯨꯝꯂꯕꯗꯤ ꯑꯃꯨꯛ ꯃꯔꯨ ꯍꯨꯜꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯩ ꯊꯥꯗꯣꯛꯈꯤ ꯑꯗꯨꯝꯅ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯟꯅꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯕꯔꯗ ꯇꯤꯚꯤꯗ ꯁꯦꯒꯥꯛ ꯀꯥꯏꯅ ꯐꯥꯎꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯁꯨꯔꯖꯤꯠꯁꯨ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯔꯕꯦꯟꯖꯟ ꯑꯃꯗꯤ ꯄꯨꯏꯝꯄꯥꯗꯣ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯤꯠꯅ ꯑꯩ ꯀꯩꯗꯧꯈ꯭ꯔꯒꯦ ꯑꯩ ꯀꯃꯥꯏꯅ ꯁꯤꯗ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯔꯕꯦꯟꯖꯟꯅ ꯍꯧꯈ꯭ꯔꯕ ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯖꯤꯠꯁꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯑꯝꯕꯤꯀꯥꯅ ꯊꯅꯝꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯅꯅꯕ ꯁꯦꯝꯖꯤꯜꯂꯝꯕꯗꯨꯁꯨ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯝꯕꯤꯀꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯈꯟꯖꯤꯜꯂꯨꯔꯒ ꯃꯍꯥꯛꯅ ꯑꯝꯕꯤꯀꯥꯕꯨ ꯅꯨꯡꯁꯤꯗꯕꯗꯣ ꯑꯗꯨꯃꯛ ꯐꯥꯎꯔꯛꯂꯤ ꯃꯍꯥꯛꯅ ꯁꯤꯖꯈꯤꯕꯗꯣ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯥꯏꯕꯗꯤ ꯑꯝꯕꯤꯀꯥꯒꯤ ꯃꯌꯨꯝꯗ ꯑꯝꯕꯤꯀꯥ ꯁꯤꯈ꯭ꯔꯦ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯍꯥꯛꯅ ꯂꯥꯏꯁꯟꯅꯔꯝꯕꯗꯒꯤ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯂꯒ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ ꯄꯥꯎ ꯑꯗꯨꯃꯛ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯌꯧꯗꯨꯅ ꯑꯝꯕꯤꯀꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯄꯥꯎ ꯑꯗꯨ ꯂꯣꯏꯅꯃꯛ ꯌꯦꯡꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯂꯧꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯁꯨꯔꯖꯤꯠꯀꯤ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯕ ꯀꯌా ꯑꯃ ꯍꯧꯔꯛꯂꯤ ꯑꯝꯕꯤꯀꯥ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯁꯨꯔꯖꯤꯠꯇ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯆꯠꯂꯕꯗꯤ ꯅꯪꯁꯨ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯝꯕꯤꯀꯥꯅ ꯃꯍꯥꯛꯄꯨ ꯇꯠꯇꯅ ꯃꯪꯗ ꯂꯥꯛꯇꯨꯅ ꯀꯔꯦꯝꯅꯕ ꯑꯃꯗꯤ ꯃꯍꯥꯛ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯀꯌా ꯑꯃ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯔꯖꯤꯠꯅ ꯔꯕꯦꯟꯖꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯂꯥꯏ ꯌꯦꯡꯕꯤꯈꯤꯕ ꯑꯃꯥꯏꯕꯗꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯔꯕꯦꯟꯖꯟꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯄꯗꯒꯤ ꯁꯨꯔꯖꯤꯠꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯂꯩꯐꯝꯗ ꯆꯠꯇꯨꯅ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅꯃꯛ ꯄꯥꯎ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛ ꯁꯨꯔꯖꯤꯠꯀꯤ ꯃꯌꯨꯝꯗ ꯑꯝꯕꯤꯀꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯙꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ ꯍꯥꯏꯔꯤꯕ ꯂꯥꯏꯙꯤ ꯑꯗꯨꯗ ꯑꯝꯕꯤꯀꯥꯒꯤ
ꯁꯥꯟꯅꯔꯝꯕ ꯊꯋꯥꯏꯁꯤꯡ ꯑꯃꯗꯤ ꯑꯝꯕꯤꯀꯥꯒꯤ ꯊꯋꯥꯏ ꯆꯪꯗꯨꯅ ꯂꯩꯕꯗꯒꯤ ꯊꯕꯛ ꯑꯁꯦ ꯊꯣꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯙꯤ ꯑꯗꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯒꯪꯒꯥꯗ ꯂꯪꯊꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯁꯨꯔꯖꯤꯠꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯥꯏꯙꯤ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯙꯤ ꯑꯗꯣ ꯐꯪꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯙꯤ ꯑꯗꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯑꯉꯥꯡꯕ ꯂꯪꯅ ꯀꯣꯌꯦꯠ ꯌꯦꯠꯁꯟꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯒꯪꯒꯥꯗ ꯂꯪꯊꯈꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯁꯨꯔꯖꯤꯠꯇꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 3 ꯍꯧꯖꯤꯟꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯔꯕꯦꯟꯖꯟꯒꯤ ꯅꯨꯄꯤ ꯄꯨꯏꯄꯥꯅ ꯁꯤꯟꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨ ꯁꯨꯔꯖꯤꯠꯇ ꯂꯨꯍꯣꯡꯗꯨꯅ ꯄꯤꯔꯤ ꯑꯗꯨꯝꯅ ꯁꯨꯔꯖꯤꯠꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯁꯨꯔꯖꯤꯠ ꯑꯝꯕꯤꯀꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤ ꯑꯗꯨꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯥꯟꯅꯕ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯇꯧꯕ ꯑꯝꯕꯤꯀꯥꯗꯤ ꯂꯩꯔꯝꯂꯦꯟꯗ ꯆꯪꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯅꯣꯔꯣꯛꯇ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ